ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯅꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯟꯕ ꯅꯨꯄꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯁꯤꯗ ꯊꯧꯕ ꯀꯧꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯍꯥꯏꯒꯦ? ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦ ꯏꯃꯥ ꯑꯩꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯕ ꯍꯥꯏꯕꯗꯨ." "ꯍꯣꯏ ꯏꯃꯥ." "ꯊꯕꯛ ꯆꯠꯀꯗ꯭ꯔꯣ ꯅꯪꯕꯣ?" "ꯆꯠꯂꯣꯏꯗ ꯏꯃꯥ." ꯃꯃꯥ ꯇꯣꯝꯕꯤꯅ, "ꯀꯩꯒꯤꯅꯣ ꯆꯠꯂꯣꯏꯗꯣꯏꯗꯤ? ꯃꯄꯨꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕ꯭ꯔꯣ?" "ꯍꯥꯏꯗꯦꯗ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ?" "ꯁꯨꯝ ꯆꯠꯅꯤꯡꯗ꯭ꯔꯕ, ꯌꯨꯝꯗ ꯄꯣꯊꯥꯔꯒꯦꯅ ꯇꯧꯕ." "ꯅꯪꯒꯤ ꯊꯕꯛꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯂꯦꯞꯃꯟꯈ꯭ꯔꯦꯀꯣ." "ꯊꯕꯛ ꯁꯨꯕ ꯀꯥꯏꯅ ꯌꯥꯝꯅ ꯇꯟꯈ꯭ꯔꯕ ꯊꯕꯛꯅꯤꯗ ꯏꯃꯥ." "ꯇꯜꯂꯦ ꯍꯥꯏꯗꯅ ꯁꯨꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ?" "ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯜꯂꯒ ꯇꯟꯅ ꯇꯟꯅ ꯁꯨꯔꯕꯒꯤ ꯋꯥꯅꯤ." ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ꯫ "ꯏꯃꯥ, ꯑꯩ ꯂꯧꯕꯨꯛꯇ ꯉꯥꯛꯇ ꯌꯧꯔꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, "ꯍꯥꯄꯨꯁꯤꯡꯗꯣ ꯈꯔ ꯁꯦꯡꯗꯣꯛꯑꯝꯃꯨ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯂꯧꯔꯤꯗꯨꯗ ꯐꯝꯗꯨꯅ, "ꯑꯁ, ꯅꯨꯡꯁꯥꯁꯦ ꯁꯥꯒꯠꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ. ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯌꯥꯝꯅ ꯁꯥꯒꯠꯂꯛꯈ꯭ꯔꯦꯗ." ꯊꯧꯕ ꯌꯥꯝ ꯇꯜꯂꯗꯨꯅ, "ꯑꯁ, ꯂꯧ ꯁꯨꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ ꯁꯨꯔꯔꯣꯏꯒꯦꯗ. ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯍꯜꯂꯒꯦ. ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯒꯦ, ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑꯒ." ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯂꯧꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯊꯪꯅꯅ ꯂꯧ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯊꯧꯕ." "ꯈꯨꯔꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯔꯥ." "ꯍꯥꯏ, ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯐꯝꯗꯨꯅ ꯂꯩꯔꯕꯗꯤ?" "ꯈꯨꯔꯥ, ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯂꯧ ꯁꯨꯒꯗꯕꯗꯣ ꯇꯜꯂꯕ. ꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯍꯣꯔꯦꯟꯅ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ." "ꯍꯣꯏ ꯈꯨꯔꯥ, ꯍꯧꯖꯤꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯔ ꯇꯧꯍꯧꯕꯅ ꯐꯕꯅꯤꯀꯣ." "ꯈꯨꯔꯥ, ꯍꯌꯦꯡ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯣꯏꯅ ꯂꯥꯛꯑꯒ ꯇꯧꯔꯒꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩ ꯀꯥꯈꯠꯂꯝꯃꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯊꯧꯕ ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯤꯔꯝꯃꯤ꯫ ꯑꯍꯟꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯥꯅ ꯐꯔꯤ, ꯃꯄꯥꯡꯒꯜꯅ ꯀꯜꯂꯤ, ꯑꯗꯨꯒ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤ. ꯀꯌꯥꯗ ꯃꯇꯟ ꯇꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ. ꯐꯝꯕ ꯌꯥꯕ ꯐꯝꯂꯒ ꯀꯥꯈ꯭ꯔꯦꯅꯦꯁꯦ. ꯃꯈꯣꯏꯒꯤ ꯂꯧꯁꯤꯁꯨ ꯁꯦꯡꯇꯣꯛꯄꯤꯗꯕꯒꯤ ꯍꯥꯄꯨ ꯉꯥꯛꯇ ꯉꯥꯏꯔꯤꯅꯤ ꯇꯧꯔꯤꯁꯦ." ꯑꯍꯟꯗꯨ ꯊꯧꯕꯒꯤ ꯃꯔꯝ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯊꯧꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ." "ꯍꯣꯏ ꯏꯃꯥ." "ꯏꯔꯨꯖꯊꯣꯛꯂꯣ, ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ. ꯏꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦꯀꯣ." "ꯏꯔꯨꯒ ꯂꯨꯕ ꯉꯝꯃꯔꯣꯏꯗ ꯏꯃꯥ." "ꯍꯧꯔꯛꯑꯕ ꯅꯪꯒꯤꯗꯣ ꯑꯃꯨꯛ?" "ꯍꯌꯦꯡ ꯑꯣꯏꯅ ꯂꯨꯔꯒꯦ." "ꯍꯌꯦꯡ ꯍꯌꯦꯡ ꯑꯅ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯏꯔꯨ ꯂꯨꯖꯗ꯭ꯔꯤꯕꯁꯦ." "ꯍꯌꯦꯡꯗꯤꯅꯦ ꯁꯣꯏꯗꯕꯤꯗ ꯂꯨꯖꯔꯗꯕꯅꯦ ꯏꯃꯥ." "ꯅꯨꯡꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯕꯁꯤꯗ ꯏꯔꯨ ꯂꯨꯕ ꯑꯗꯨꯛ ꯌꯥꯝꯅ ꯇꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ. ꯅꯝꯊꯤꯔꯒ ꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯕ꯭ꯔꯣ ꯅꯁꯥꯗꯣ?" "ꯏꯔꯨ ꯂꯨꯗ꯭ꯔꯁꯨ ꯃꯅꯝꯗꯤ ꯆꯦꯟꯗꯦꯗ ꯏꯃꯥ." "ꯅꯁꯥꯅ ꯇꯣꯝꯇ ꯍꯥꯏꯖꯔꯤꯕ." "ꯏꯔꯨ ꯂꯨꯕꯕꯨ ꯅꯣꯡꯃ ꯀꯣꯛ ꯐꯖꯅ ꯂꯨꯔꯒ ꯂꯣꯏꯔꯦ. ꯅꯪ ꯑꯃꯀꯣ." "ꯆꯥꯛꯇꯣ ꯊꯤꯔꯝꯃꯣꯁꯦ. ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯆꯥꯝꯊꯣꯔꯛꯑꯒ ꯐꯠ ꯐꯠ ꯑꯗꯨꯝ ꯆꯥꯔꯒꯦꯕ." ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯂꯨꯖꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯅꯤꯡꯊꯤꯅ ꯆꯥꯝꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯝꯃꯤ꯫ "ꯆꯥꯕ ꯍꯧꯔꯁꯤ, ꯆꯥꯕ ꯍꯧꯔꯁꯤ." "ꯏꯃꯥ, ꯑꯩ ꯆꯥꯛꯁꯦ ꯑꯣꯛꯏ, ꯈꯔꯒ ꯍꯥꯞꯄꯛꯑꯣ." "ꯆꯥꯕ ꯍꯧꯔꯣ ꯍꯥꯟꯅ, ꯏꯃꯥ ꯍꯥꯞꯄꯤꯔꯛꯑꯒꯦ." "ꯍꯣꯏ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛꯇꯣ ꯆꯥꯅ ꯆꯥꯅ ꯃꯃꯥ ꯇꯣꯝꯕꯤꯅ, "ꯅꯅꯦꯅ ꯏꯃꯥꯗ ꯋꯥ ꯑꯃ ꯍꯧꯗꯣꯔꯛꯏ." "ꯏꯅꯦꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥ?" "ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩ ꯁꯤꯅꯤꯗꯅ." "ꯀꯩꯅꯣ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩ ꯍꯥꯏꯕꯕꯣ?" "ꯑꯁ, ꯈꯤꯇꯪ ꯍꯥꯏꯕꯗ ꯂꯧꯁꯤꯟꯕ ꯉꯝꯗꯦꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ." "ꯏꯃꯥꯅꯗꯤ ꯐꯖꯅ ꯍꯥꯏꯗꯅ, ꯋꯥꯗꯣ ꯁꯦꯡꯅ ꯁꯦꯡꯅ ꯍꯥꯏꯌꯨ." "ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩ, ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯁꯤꯅꯤꯗꯅ." ꯊꯧꯕ ꯅꯣꯛꯇꯨꯅ, "ꯏꯅꯦꯒꯤ ꯋꯥꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ.
ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤꯌꯦꯅꯦ. ꯑꯐꯕ ꯋꯥ ꯍꯥꯏꯔꯛꯑꯕꯅꯤꯅ ꯀꯩꯗꯧꯕꯒꯤ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯅꯨꯄꯤꯁꯨ ꯊꯤꯅꯤꯡꯉꯤꯕ ꯑꯣꯏꯔꯦ. ꯊꯤꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ? ꯍꯧꯖꯤꯛꯁꯦ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ. ꯈꯪꯉꯤꯅꯤ ꯏꯃꯥꯁꯨ. ꯏꯃꯥꯗꯤ ꯅꯃꯧ ꯅꯨꯄꯤ ꯐꯪꯕ ꯀꯥꯏꯗꯣ ꯄꯥꯝꯗ꯭ꯔꯣ? ꯍꯥꯏ, ꯄꯥꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯧ ꯐꯪꯕꯕꯣ? ꯑꯗꯨꯅꯤ. ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯏꯃꯥ? ꯃꯤꯒꯤ ꯁꯦꯟꯌꯥꯝ ꯑꯃ ꯇꯣꯟꯕꯁꯤꯗ ꯅꯪꯅ ꯑꯃꯗꯒꯤ ꯑꯃꯗ ꯄꯪꯄꯨꯗ ꯄꯨꯁꯤꯜꯂꯤ. ꯁꯦꯟꯗꯣꯏꯕꯨ ꯀꯩꯕꯨ ꯃꯌꯥꯝ ꯍꯦꯛꯇ ꯌꯥꯝꯈꯤ. ꯁꯤꯡꯕꯅ ꯍꯦꯛꯇ ꯉꯝꯍꯧꯗꯕ. ꯁꯦꯟ ꯇꯣꯟꯕꯒ ꯅꯨꯄꯤ ꯊꯤꯕꯒꯕꯨ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯏꯃꯥ? ꯍꯩ, ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯅꯔꯣꯏꯗꯣꯏꯅꯣ? ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯂꯥꯛꯑꯒ ꯌꯨꯝꯁꯤꯗ ꯃꯀꯣꯛ ꯉꯥꯎꯅꯅꯕꯅꯤꯅꯦ. ꯏꯃꯥ, ꯊꯣꯛꯑꯣ ꯍꯥꯏꯗꯨꯅꯤ. ꯅꯪꯅꯗꯤ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕꯅꯤ. ꯏꯃꯥ, ꯄꯩꯁꯥ ꯇꯣꯟꯕꯁꯤꯗꯤꯅꯦ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯡꯗꯣꯛꯄ ꯉꯝꯈꯤꯅꯤ. ꯇꯞꯅ ꯑꯣꯏꯔꯁꯨ ꯅꯨꯄꯤꯕꯨ ꯊꯤꯒꯦ ꯍꯥꯏꯗꯅ ꯑꯐꯕ ꯍꯦꯛꯇ ꯐꯪꯕ ꯉꯝꯕ ꯅꯠꯇꯦ. ꯃꯇꯥꯡ ꯆꯥꯕ, ꯈꯨꯗꯣꯡ ꯆꯥꯕ ꯍꯥꯏꯕꯁꯨ ꯑꯃ ꯂꯩꯕꯅꯤ. ꯃꯃꯥ ꯇꯣꯝꯕꯤꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ. ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ, ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯈꯜꯂꯣ ꯏꯃꯥ. ꯑꯗꯨꯗꯤ ꯅꯅꯦꯗ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯔꯣ? ꯍꯥꯏꯈ꯭ꯔꯣ ꯏꯃꯥ. ꯍꯣꯔꯦꯟ ꯍꯥꯏꯔꯨꯔꯒꯦꯀꯣ. ꯑꯗꯣ ꯏꯃꯥ, ꯀꯩꯗꯧꯔꯦ? ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ? ꯐꯖꯩ ꯍꯥꯏꯕꯅꯤ. ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯗ꯭ꯔꯁꯨ ꯈꯔꯕꯨ ꯐꯖꯔꯗꯤ ꯌꯥꯔꯦꯗꯅ ꯆꯥꯒꯤꯗꯤ. ꯌꯥꯅꯤꯅ. ꯏꯅꯦꯗꯣ, ꯆꯥꯛ ꯀꯧꯕ ꯇꯥꯔꯦ, ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯕꯒꯤ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ. ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯊꯧꯕꯁꯨ ꯂꯨꯍꯣꯡꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯑꯌꯤꯡꯕꯤ ꯀꯧꯔꯝꯃꯤ. ꯑꯌꯤꯡꯕꯤꯗꯨ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ. ꯃꯅꯦꯝ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯕꯦꯝꯃ. ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯕꯨꯡꯉꯣꯗꯤ ꯂꯧꯕꯨꯛꯇ ꯆꯠꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯏꯃꯥ. ꯑꯩꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯟꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯤꯗꯤ. ꯏꯃꯥꯗ tapna ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯊꯦꯜꯁꯤꯅ ꯀꯔꯤ ꯇꯧꯕ ꯇꯥꯔꯕ? ꯈꯪꯗꯦ ꯏꯃꯥ. ꯇꯥꯃꯣꯅꯗꯤ ꯎꯇꯤ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯃꯤ. ꯃꯗꯨ ꯇꯧꯒꯦ ꯇꯧꯔꯣꯗ, ꯏꯃꯥꯁꯨ ꯆꯥꯅꯤꯡꯉꯤ. ꯍꯣꯏ ꯏꯃꯥ. ꯎꯇꯤꯒꯤ ꯃꯌꯥꯟꯁꯤꯡꯗꯣ ꯏꯪꯈꯣꯜꯗꯅꯦ ꯂꯣꯏꯅ ꯁꯨꯅꯅꯕ ꯍꯧꯕꯅꯤꯀꯣ. ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤ ꯂꯣꯏꯔꯒ ꯌꯦꯡꯉꯒꯦ. ꯍꯣꯏ. ꯑꯗꯨꯗꯤ ꯏꯃꯥꯁꯨꯅꯦ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛ ꯌꯧꯔꯨꯈꯤꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯑꯌꯤꯡꯕꯤꯗꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩ. ꯑꯌꯤꯡꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯑꯃ ꯆꯪꯂꯛꯇꯨꯅ, ꯃꯧ ꯏꯕꯦꯝꯃ. ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯨꯔꯥ? ꯅꯄꯨꯔꯣꯏꯕꯒ ꯅꯅꯦꯝꯒ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ. ꯃꯈꯣꯏꯗꯤ ꯂꯩꯇꯦꯌꯦ ꯈꯨꯔꯥ ꯑꯝꯇ. ꯂꯩꯇꯦꯕ? ꯍꯣꯏ ꯈꯨꯔꯥ. ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕ? ꯏꯃꯥꯁꯨ ꯂꯣꯏꯅ ꯂꯧꯕꯨꯛꯇ ꯀꯨꯝꯊꯈ꯭ꯔꯦ. ꯑꯩꯁꯨ ꯐꯅ ꯉꯟꯅꯗꯤ ꯂꯥꯛꯄꯅꯤ, ꯊꯦꯡꯅꯅꯕ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯦꯡꯅꯗꯦꯗ. ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯈꯨꯔꯥ? ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯝꯃꯨ. ꯁꯨꯝꯗꯧ, ꯅꯅꯦꯝꯒ ꯅꯄꯨꯔꯣꯏꯕꯒ ꯍꯜꯂꯛꯑꯒꯅꯦ ꯃꯅꯤꯡꯒꯤ ꯈꯨꯔꯥ ꯇꯣꯃꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯇꯝꯃꯨꯀꯣ. ꯍꯣꯏ ꯈꯨꯔꯥ. ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯈꯤꯕꯅꯤ. ꯑꯗꯨ ꯄꯤꯅꯅꯕ ꯍꯥꯏꯅ ꯂꯥꯛꯄꯅꯤꯅꯦꯍꯦ ꯑꯩꯁꯦ. ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ. ꯐꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯔꯤ. ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯌꯥꯜ ꯊꯤꯗꯨꯅ ꯑꯃꯨꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯟꯗꯨꯅ ꯂꯩ. ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ. ꯑꯌꯤꯡꯕꯤꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯤꯁꯨ ꯃꯁꯛ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯅꯨꯄꯤꯗꯨ ꯆꯪꯂꯛꯇꯨꯅ, ꯕꯦꯝꯃ, ꯃꯧ, ꯅꯈꯣꯏ ꯅꯄꯨꯔꯣꯏꯕ ꯂꯩꯕ꯭ꯔꯥ? ꯇꯥꯃꯣꯗꯤ ꯂꯩꯇꯦꯌꯦ, ꯂꯧꯕꯨꯛ ꯆꯠꯈꯤꯌꯦ. ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ? ꯆꯠꯈꯤꯕꯗꯤ ꯀꯨꯏꯗ꯭ꯔꯤꯌꯦ, ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯏꯆꯦ. ꯅꯨꯄꯤꯗꯨ ꯁꯥꯎꯔꯞꯇꯧꯅ, ꯑꯩꯒꯤ ꯏꯆꯥꯗꯣ ꯏꯄꯪ ꯄꯪꯖꯕꯅꯤ. ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩ, ꯈꯨꯝꯗꯦ. ꯅꯨꯄꯤꯗꯨ ꯃꯈꯥ ꯇꯥꯗꯨꯅ, ꯊꯧꯕꯅꯅꯦ ꯏꯆꯥ ꯑꯄꯪꯕꯗꯨꯗꯒꯤ ꯊꯦꯝꯗꯨꯅ ꯄꯩꯁꯥ ꯄꯨꯈ꯭ꯔꯕ ꯃꯥꯜꯂꯦ, ꯊꯨꯅ ꯁꯤꯡꯒꯦ ꯍꯥꯏꯗꯅ. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯑꯊꯨꯕꯒꯤ ꯑꯆꯤꯟꯕꯒꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯄꯩꯁꯥꯗꯣ. ꯏꯆꯥ ꯅꯨꯄꯥꯅ ꯊꯧꯕꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯗ ꯇꯥꯁꯤꯟꯅꯗꯅ ꯄꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ. ꯑꯩꯁꯨ ꯅꯍꯥꯟꯃꯈꯩꯗꯤ ꯈꯪꯗꯦ, ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯛꯇꯦ. ꯃꯃꯥ ꯑꯩ ꯀꯤꯗꯅ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯊꯧꯕꯅ ꯄꯤꯔꯛꯃꯟꯗꯕꯗꯨꯗ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯔꯛꯄꯅꯤ.
Iche, hayenggi manungdane pidaba yaroi haina nangna nangi napuroibada khara hayo. Hoi iche, ai soidana haijage. Ai laami haina so hayo ko. Wado hairamlaga nupidusu sauna chatki. Ayingbidu khara ngakna. Kaino, imungsida tawriba maungsina. Somdana mama machado labuktagi karaklami. Mama tombina. Ngasi khara yamna leiramlabadi hek phagadabani. Siya yam yami sidi ima. Yamba budi yamba. Aduda khara hina yamadi haibagi wani. Khara phari ngai sida pintho asiko. Phabana aina loina pharaga. Imana bu pharabasu aina bu pharabasu chap mane kaino ima. Nupanina nga phabasu haide. Kaide haidabno yam haida ima. Haibagi ro phari do. Adudine imana harau harau na phajabaduda phajarasano na leithokpagi wani. Nachindudi kumbada awatpa leiroi. Asengbado haibani kaino. Kharage hena pharadi yonthokpa yabani tawrisi. Sidi yonganu ko ima. Yoloida yamna pharaga bo haibagi wani. Aikhoigi phawba leitrikansida kamaina yondoino. Adune haisi. Ngasisu thabak chatloidra. Labuk chatlurabani sadana. Hayengdagi phajana chatlage ima. Labuk chatlinina yamna subusu nate. Suridudi ima. Yamna suramani. Kitang subaga wai haina pothakrani. Adudi wabagini. Mama tombi makhata aduna. Madugi thabak khuchatuna di yaroini nangbo. Khangi bai ma aiso. Chinda khaktang khangi haibaduna yaroi. Hana phawba kadaino haira kansida migi selna khwang koiduna leirabani ne. Madugi su mathakta nangse. Hojikse nupi thirabani. Hana ga manararoidabani. Thabakto chang naina phajana chatradi karamna paisa phajana phangani. Khalune amukta nakokto. Khara leiragana angang amuk yaurani. Angang amuk chawrani. Sum sudradi nungairakpagi mahutane nongmagi sothaba hilaktoiba khangabra. Hoiba ima. Labuktagi wana chatluraga halakpasida sida natradi ngangnaba matam leiramaroina. Ngangba natene. Nakokto wakhal taw haiba. Taiba isu. Tani nang. Tombi makhata aduna. Ayingbidubu chaka loiraba jala. Loiramani ma. Chak lamin he tawrise. Ai irungda luruki. Wado hairaga thawbadu pukriromda chatkre. Ima, noi halaba. Hale. Ngasi lawsilu law. Hoi ma. Sese, sida leire. Labuktagi phariru sibu ima. Aikhoigi labuktagi pharakpani. Ngaga yam leine. Hojikti lehaudreda, loina phaduwabanina. Tamodi ima. Pukridane iruluzanina kumkibani. Chakpu loirabo nangwa. Loire ima. Uti thongba natro. Thonge ima. Phare. Ima sune irujarukige. Adugane chak chathoknaba tawrasi. Nangsu thinanaba tawramoko. Hoi ma. Ayingbi makha samthaduna. Ado ima. Ngase kamaindaw haino yaitho hairo. Manem tombina. Khara ama ngauthogane khara amana yaitho asi. Hoi ma. Tawrukinu. Chak toagane imaga punna tawminarasi. Wado hairamlaga tombidu irulujaba chatkre. Ayingbina imungda changduna chak thirami asumna makhoi punna chak chaminabada. Ayingbina tapna. Ima, kay haike maningi khura to mal hai. Aduga nupi ahum amaga sel thawala ami. Kari. Sel thawala ami haiba. Hoi ma. Mama machadu ayingbi waduda yingni. Ayingbi tapna makhata aduna. Nupi amadi yamna saurambani. Chak chari ngaydane adugi wadu tukshi. Kona chak toga sanasi. Mapuroi bagi waduda ayingbi su tomi laikre. Chak toklaba matungda thabak loishindana nga amu yaiminare manemga punna. Loiraba matungda ayingbi su makoigi kada changlaklami. Thawbudu tumdabida hiptuna lairami ayingbina. Chak hektokpaga mu hipchalaba. Hipchandida. Sumangda phanakuina lairuri. Nungsa samandana changakpani.
ꯑꯏꯪꯕꯤꯁꯨ ꯐꯃꯨꯡ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕꯣ? ꯂꯣꯏꯗ꯭ꯔꯤ, ꯐꯤ ꯁꯥꯔꯨꯗꯣꯏꯅꯤ꯫ ꯑꯩꯗꯤ ꯎꯇꯤ ꯆꯥꯔꯨꯕꯒꯤꯔ ꯀꯩꯅꯣ ꯃꯨꯟꯊꯔꯦ꯫ ꯃꯌꯥꯝꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯔꯤꯁꯦ, ꯇꯥꯃꯣꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯑꯁ, ꯅꯨꯡꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯕꯁꯤꯗ ꯃꯤꯁꯨ ꯂꯣꯏꯅ ꯆꯠꯅꯔꯤꯁꯤꯗꯤ꯫ ꯃꯈꯣꯏꯗꯤꯅꯦ, ꯅꯨꯡꯁꯥꯗ ꯁꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯉꯝꯃꯤ, ꯑꯗꯨꯅꯅꯤ꯫ ꯇꯥꯃꯣꯁꯨ ꯁꯨꯝ ꯆꯠꯂꯗꯤ ꯉꯝꯃꯛꯇꯣꯏꯅꯤ꯫ ꯀꯥꯏꯗꯩꯅꯣꯗ, ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯤꯁꯤꯗꯤ꯫ ꯊꯕꯛꯇꯨꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯁꯨꯗ꯭ꯔꯣ? ꯁꯨꯗꯦꯗ, ꯃꯔꯨꯝꯗ ꯁꯨꯕꯅꯤ꯫ ꯑꯏꯪꯕꯤꯗꯣ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯗꯦ, ꯊꯧꯕꯅ ꯃꯈꯥ ꯇꯥꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕꯗꯧꯅ ꯇꯧꯔꯤꯗꯨꯅ? ꯉꯁꯥꯏ ꯑꯌꯨꯛ ꯁꯦꯜ ꯊꯧꯕ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯪꯕꯗꯒꯤ ꯇꯥꯃꯣꯅ ꯄꯩꯁꯥ ꯄꯨꯈ꯭ꯔꯤ ꯊꯦꯝꯃꯒ, ꯑꯗꯨꯒ ꯁꯤꯡꯉꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯩꯁꯥꯕꯨꯗꯤ ꯄꯨꯏ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯌꯥꯔꯅꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯦ꯫ ꯃꯤꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯣꯟꯈ꯭ꯔꯤꯅꯣ? ꯈꯪꯍꯧꯗꯦꯗ, ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯃꯗꯒꯤ ꯁꯨꯝ ꯄꯨꯕꯗꯣ, ꯁꯦꯟꯗꯣꯏꯅꯤ ꯀꯩꯅꯤ ꯌꯥꯝꯈꯤꯕꯅꯤ꯫ ꯑꯃꯒꯤ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯨꯕ, ꯁꯨꯝ ꯃꯊꯪ ꯇꯧꯕꯗ ꯇꯧꯈ꯭ꯔꯤꯕꯅꯤ꯫ ꯑꯁ, ꯂꯣꯏꯔꯦꯍꯦ! ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯕ ꯅꯠꯇꯦꯗ꯫ ꯉꯁꯥꯏ ꯃꯤꯅ ꯉꯥꯡꯉꯝꯕꯗꯣ ꯀꯌꯥꯝꯗꯤ ꯑꯩ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯕ, ꯅꯪꯅ ꯄꯨꯕꯁꯨ ꯅꯠꯇꯅ? ꯌꯨꯝꯁꯤꯁꯨ ꯑꯩꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ? ꯑꯗꯨꯗꯤ ꯏꯀꯥꯏꯕꯗꯣ ꯑꯩꯁꯨ ꯐꯥꯎꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯆꯨꯝꯅꯤ ꯌꯥꯝꯅ꯫ ꯊꯧꯕꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯇꯣꯜꯂꯒ ꯂꯩꯕꯒ, ꯂꯨꯍꯣꯡꯕꯗ ꯈꯔ ꯍꯦꯟꯅ ꯄꯨꯁꯤꯟꯕꯒ ꯇꯧꯈ꯭ꯔꯤꯕꯅꯤ꯫ ꯑꯏꯪꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯑꯩꯁꯨꯅꯦ, ꯀꯣꯛꯁꯦ ꯃꯊꯥ ꯁꯥꯈ꯭ꯔꯕꯅꯤ꯫ ꯃꯊꯥ ꯁꯥꯗꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯏꯪꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯌꯨꯝꯗꯁꯨ ꯑꯁꯨꯝꯅ ꯇꯧꯔꯛꯇꯦ꯫ ꯇꯞꯅ ꯁꯤꯡꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯩꯒꯤ ꯂꯤꯛꯁꯦ ꯀꯥꯏꯊꯣꯛꯑꯁꯤ꯫ ꯀꯩꯅꯣ ꯑꯏꯪꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ, ꯀꯥꯏꯊꯣꯛꯑꯒ ꯃꯤꯒꯤ ꯇꯣꯜꯂꯤꯕꯁꯦ ꯀꯣꯟꯅꯕ ꯃꯈꯩꯗꯤ ꯁꯤꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯀꯩꯅꯣ ꯑꯏꯪꯕꯤ, ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯍꯥꯞꯆꯔꯛꯄ ꯂꯤꯛꯇꯨꯕꯨ ꯀꯃꯥꯏꯅ ꯀꯥꯏꯊꯣꯛꯇꯣꯏꯅꯣ? ꯂꯤꯛꯁꯤꯗꯤ ꯁꯤꯗ꯭ꯔꯕꯁꯨ ꯌꯥꯏ, ꯃꯤꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯊꯧꯕ ꯂꯥꯛꯄꯗꯨꯗꯤ ꯌꯥꯝꯅ ꯇꯜꯂꯤ꯫ ꯑꯏꯪꯕꯤ, ꯂꯤꯛꯁꯦ ꯁꯤꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡ ꯑꯗꯨ ꯁꯤꯡꯇꯣꯛꯑꯒ ꯋꯥꯍꯩ ꯁꯪꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯃꯤꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯉꯛꯁꯝꯗ ꯂꯤꯛ ꯑꯃꯠꯇ ꯅꯞꯇꯕꯗꯣ ꯏꯀꯥꯏꯗꯕ꯭ꯔꯣ? ꯏꯀꯥꯏꯗꯦ, ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯇꯣꯟꯕꯁꯤꯅ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯏꯪꯕꯤ, ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ, ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯧꯔꯁꯤ꯫ ꯀꯣꯟꯅ ꯇꯞꯅ ꯑꯗꯨꯝ ꯁꯤꯡꯁꯤꯗ꯫ ꯑꯗꯨꯝꯅ ꯁꯨꯝ ꯇꯞꯊꯔꯒ ꯂꯩꯔꯗꯤ ꯁꯦꯟꯗꯣꯏ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄ ꯇꯥꯕ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ, ꯑꯗꯨꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯌꯨꯝꯂꯣꯝꯒꯤ ꯃꯤꯅꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ? ꯈꯪꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯏꯪꯕꯤ, ꯃꯈꯣꯏꯅ ꯀꯩꯁꯨ ꯈꯪꯉꯣꯏ, ꯑꯩꯒꯤ ꯊꯣꯛꯄ ꯈꯨꯝꯒꯦ꯫ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯏꯪꯕꯤꯅ ꯇꯞꯅ, ꯃꯤꯒꯤꯁꯤꯡꯁꯦ ꯁꯤꯡꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯇꯞꯅ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤꯗꯤ꯫ ꯑꯗꯨꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯁꯥꯔꯁꯤ꯫ ꯑꯩ ꯐꯤ ꯉꯥꯛꯇ ꯁꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯇꯥꯃꯣꯁꯨ ꯀꯨꯏꯅ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯅꯨ, ꯍꯧꯒꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ꯫ ꯍꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯏꯪꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯕꯖꯥꯠꯅꯤꯅꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯦꯝꯊꯣꯡꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯏꯪꯕꯤ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯕꯨꯡꯉꯣꯗꯤ ꯇꯨꯝꯃꯝꯒꯅꯤ ꯏꯃꯥ꯫ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯃꯤꯕ? ꯑꯩꯅꯁꯨ ꯉꯁꯥꯏ ꯇꯨꯝꯃꯅꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ, ꯍꯧꯒꯠꯇꯕ ꯃꯥꯜꯂꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ? ꯇꯣꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯏ꯫ ꯏꯕꯨꯡꯉꯣ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ꯫ ꯊꯧꯕꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯀꯩꯗꯧꯔꯒꯦ ꯀꯥꯏꯗꯅꯣ? ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯄꯪꯀꯧꯗ ꯀꯧꯏ꯫ ꯉꯥꯏꯍꯥꯛꯂꯣ ꯅꯪꯅ ꯇꯨꯝꯃꯤꯗꯨꯕꯣ? ꯉꯁꯥꯏꯗꯒꯤ ꯇꯨꯝꯃꯒ? ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯨꯕꯒꯤꯅꯦ ꯏꯃꯥ꯫ ꯑꯣ, ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯤꯁꯤ ꯅꯪ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ ꯏꯃꯥ, ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯜꯂꯕꯁꯨ ꯍꯧꯖꯤꯛꯅꯦ ꯅꯨꯡꯁꯥ ꯆꯪꯈ꯭ꯔꯦ, ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗꯦ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯥ ꯁꯥꯔꯒꯕꯨ ꯇꯨꯝꯗ꯭ꯔꯗꯤ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯣ ꯍꯥꯏꯔꯣ?
ꯆꯠꯂꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯠꯇ꯭ꯔꯁꯨ ꯌꯣꯄꯥꯛ ꯄꯨꯔꯒ ꯊꯣꯔꯛꯑꯣ ꯑꯩ ꯃꯅꯤꯡꯗ ꯂꯩꯔꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯂꯥꯛꯇꯕꯗꯤ ꯇꯧꯒꯅꯨꯀꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯏꯪꯕꯤꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯊꯧꯕꯗꯨ ꯈꯗꯥꯡ ꯁꯧꯔꯒ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ ꯑꯩꯗꯤ ꯑꯏꯪꯕꯤꯅ ꯉꯁꯥꯏꯅ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒ ꯍꯧꯒꯠꯂꯣ ꯍꯥꯏꯔꯒ ꯇꯨꯝꯊꯈꯤꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯅꯤꯅꯦ ꯆꯠꯂꯣ ꯏꯃꯥꯅ ꯍꯥꯏꯗꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗ ꯇꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯤꯠ ꯁꯤꯡꯅꯕ ꯃꯥꯏꯀꯣꯛ ꯆꯥꯊꯣꯛꯎ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯇꯥꯃꯣꯁꯤꯅꯅꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯩꯅꯤꯡꯅ ꯁꯨꯛꯇꯧ ꯇꯧꯗꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯣ ꯏꯃꯥꯗ ꯅꯠꯇꯅ ꯅꯪꯁꯨ ꯉꯥꯡꯕ ꯌꯥꯎꯁꯤꯜꯂꯛꯑꯕ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯊꯥꯃꯣꯒꯤ ꯃꯑꯣꯡꯗꯨꯅꯅꯦ ꯑꯩꯗꯅꯦ ꯃꯅꯤꯡꯗ ꯆꯪꯖꯈ꯭ꯔꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯃꯅꯤꯡꯂꯣꯝꯗ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯏꯪꯕꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯊꯨꯟ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯅꯨꯄꯥꯁꯤꯕꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤ ꯃꯈꯥ ꯇꯥꯅ ꯐꯤ ꯑꯗꯨ ꯁꯥꯗꯨꯅ ꯂꯩ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯉꯁꯤ ꯇꯧꯕ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯕꯕꯨꯅꯦ ꯅꯪꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯕꯗ ꯂꯣꯏꯕ ꯉꯝꯗ꯭ꯔꯦꯗꯅ ꯍꯌꯦꯡ ꯂꯣꯏꯁꯤꯟꯒꯦꯕ ꯏꯃꯥ ꯂꯣꯏꯁꯤꯟꯅꯤ ꯌꯥꯝ ꯂꯣꯏꯁꯤꯟꯅꯤ ꯅꯪ ꯑꯩꯁꯨ ꯑꯗꯨꯛ ꯐꯖꯅ ꯇꯧꯕ ꯂꯥꯛꯅꯔꯤꯗꯨꯕꯨ ꯇꯧꯔꯦ ꯄꯣꯊꯥ ꯇꯧꯔꯒ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯣꯏꯁꯤꯜꯂꯒꯁꯦ ꯅꯪ ꯑꯃꯀꯣ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯁꯤꯗ ꯌꯥꯝ ꯉꯥꯡꯒꯅꯨ ꯏꯃꯥ ꯅꯠꯇ꯭ꯔꯗꯤ ꯂꯈꯃꯤꯒ ꯑꯝꯇ ꯆꯪꯗꯕ ꯇꯥꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯅꯤ ꯃꯃꯧꯗꯨ ꯐꯤ ꯀꯛꯇꯨꯅ ꯂꯩ ꯇꯣꯝꯕꯤꯅ ꯐꯅꯦꯛ ꯀꯌా ꯁꯨꯔꯒꯦ ꯅꯪꯅ ꯀꯛꯏꯁꯤꯕꯣ 6ꯅꯤ ꯏꯃꯥ ꯏꯃꯧꯅ ꯁꯥꯕ ꯐꯅꯦꯛꯁꯦ ꯊꯥ ꯂꯥꯎꯔꯒ ꯑꯣꯟꯊꯣꯛꯅ ꯈꯨꯠ ꯅꯥꯟꯅ ꯐꯖꯈ꯭ꯔꯦ ꯑꯏꯪꯕꯤ ꯃꯣꯃꯣꯟ ꯇꯧꯏ ꯃꯁꯤꯗꯤ ꯇꯥꯞ ꯂꯥꯛꯅꯈ꯭ꯔꯅꯤ ꯍꯣꯏ ꯏꯃꯥ ꯍꯌꯦꯡ ꯀꯩꯊꯦꯜ ꯊꯣꯛꯑꯒ ꯄꯤꯔꯨꯔꯒꯦ ꯀꯗꯥꯏꯅꯣ ꯏꯃꯥꯅ ꯊꯨꯞꯆꯤꯟꯕꯤꯔꯛꯑꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯏꯃꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯏꯪꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯄꯥꯟꯗꯅ ꯇꯣꯝꯕꯤꯅ ꯐꯅꯦꯛꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯊꯨꯞꯂꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯍꯜꯂꯛꯇꯨꯅ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯁꯦ ꯑꯩꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯄꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩꯊꯦꯜꯗꯩꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯠꯇꯦ ꯏꯆꯥꯅ ꯉꯥ ꯂꯩꯔꯛꯏꯁꯤꯕꯨ ꯊꯕꯛꯀꯤ ꯄꯩꯁꯥꯒ ꯐꯪꯉꯕꯣ ꯀꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯊꯕꯛꯇꯤ ꯅꯤꯡꯊꯤꯅ ꯆꯠꯇꯕꯅꯤꯅ ꯐꯪꯅꯅꯕ ꯄꯩꯁꯥꯒ ꯂꯩꯇꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯂꯦꯞꯅꯤꯡꯈꯣ ꯊꯕꯛꯇꯣ ꯌꯥꯝꯅ ꯌꯥꯔꯤꯕ ꯏꯃꯥ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯛꯏꯕ ꯉꯥꯁꯤꯗꯤ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯗꯣꯛꯑꯕ ꯑꯗꯨꯒꯤ ꯑꯔꯦꯝꯕꯅ ꯂꯩꯔꯛꯄꯅꯤ ꯀꯔꯤ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯂꯨꯕꯕ ꯍꯣꯏ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤꯗꯤ ꯂꯣꯏꯅ ꯁꯤꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯏꯆꯦ ꯊꯔꯣꯒꯤꯒ ꯏꯆꯦ ꯂꯩꯃꯒꯤꯁꯨ ꯃꯈꯣꯏ ꯈꯔ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯈꯔꯇꯪ ꯉꯥꯏꯔꯦ ꯈꯔꯇꯪ ꯍꯥꯏꯁꯦ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝꯃꯤꯕ ꯖꯥꯠꯅꯤ ꯃꯃꯥ ꯇꯣꯝꯕꯤ ꯉꯛꯅ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯗꯣꯛꯑꯝꯃꯦ ꯀꯥꯏꯅ ꯅꯣꯡꯃꯇ ꯏꯃꯥꯅ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤꯅꯦ ꯄꯨꯕꯇꯅ ꯅꯪꯒꯤ ꯅꯁꯔꯨꯛꯅꯤ ꯑꯁ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯤꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯂꯨꯔꯤꯕꯅꯣꯕ ꯏꯃꯥ ꯑꯏꯪꯕꯤꯒꯤ ꯂꯤꯛꯇꯣ ꯀꯥꯏꯊꯣꯛꯏ ꯇꯣꯝꯕꯤ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯌꯨꯝꯗꯒꯤ ꯍꯥꯄꯛꯄꯗꯨꯔꯣ ꯃꯌꯨꯝꯗꯒꯤ ꯍꯥꯄꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯥꯕꯤꯕꯁꯨ ꯅꯠꯇꯕꯗ ꯅꯠꯇꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯂꯤꯛꯇꯣ ꯀꯥꯏꯊꯣꯛꯏꯕ ꯃꯥꯅ ꯀꯥꯏꯊꯣꯛꯑꯁꯦꯅ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯃꯤꯅ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄꯗꯣ ꯏꯀꯥꯏꯌꯦꯅ ꯍꯥꯏꯕꯅ ꯃꯧ ꯅꯨꯄꯤꯅ ꯀꯥꯏꯊꯣꯛꯑꯒ ꯈꯔ ꯁꯤꯡꯗꯣꯛꯈ꯭ꯔꯁꯦꯅ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯁꯅꯥ ꯀꯥꯏꯔꯒ ꯍꯦꯛ ꯁꯤꯡꯕꯗꯨꯗꯤ ꯐꯠꯇꯦꯗꯅ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯇꯧꯒꯨꯝꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕ ꯊꯕꯛꯇꯣ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯤ ꯀꯩꯗꯧꯏ ꯀꯥꯎꯊꯣꯛꯄꯅꯦ ꯏꯃꯥ ꯀꯥꯎꯊꯣꯛꯀꯅꯤ ꯅꯪ ꯑꯁ ꯌꯥꯔꯁꯦ ꯏꯃꯥ ꯑꯗꯨ ꯀꯥꯏꯔꯒ ꯂꯣꯏꯅ ꯁꯤꯡꯕ ꯂꯣꯏꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯁꯤꯡꯗꯣꯛꯈ꯭ꯔꯦꯗꯅ ꯅꯪꯅ ꯑꯃꯨꯛ ꯄꯨꯁꯤꯟꯕ ꯅꯨꯡꯉꯥꯏꯅꯕ ꯑꯁ ꯄꯨꯁꯤꯜꯂꯣꯏꯕ ꯏꯃꯥ ꯑꯩ ꯈꯪꯉꯝꯃꯕꯗꯤꯅꯦ ꯀꯥꯏꯊꯣꯛꯑꯝꯃꯣꯏꯗꯕ ꯅꯪꯅ ꯅꯨꯡꯉꯥꯏꯅꯕ ꯊꯕꯛ ꯍꯦꯟꯅ ꯁꯨꯅꯤꯡꯗꯅꯅꯕ ꯀꯥꯏꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁ ꯏꯃꯥ ꯌꯥꯔꯦꯗ ꯅꯠꯇꯦ ꯅꯪꯕꯨ ꯑꯃꯨꯛ ꯁꯥꯕꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯉꯝꯅꯤꯗ ꯏꯃꯥ ꯉꯝꯃꯅꯤ ꯌꯥꯝ ꯉꯝꯃꯅꯤ ꯈꯪꯉꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯏꯃꯥ ꯁꯅꯥ ꯀꯥꯏꯊꯣꯛꯑꯒ ꯄꯩꯁꯥ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯗꯣꯛꯈ꯭ꯔꯕꯁꯨ ꯁꯤꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯊꯋꯥ ꯁꯥꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯊꯕꯛ ꯍꯦꯟꯅ ꯁꯨꯗꯨꯅ
ꯑꯋꯥꯠꯄꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯇꯣꯛꯑꯒ ꯏꯃꯧꯒꯤ ꯀꯥꯏꯊꯣꯛꯈꯤꯕ ꯂꯤꯛꯇꯣ ꯍꯥꯞꯇꯨꯅ ꯁꯥꯒꯗꯕꯅꯤ꯫ ꯊꯧꯕ ꯇꯨꯃꯤꯟꯂꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯣ? ꯉꯝꯅꯤꯗ ꯏꯃꯥ꯫ ꯆꯤꯟꯗ ꯈꯛꯇ ꯑꯣꯏꯍꯟꯕꯗꯨꯅꯗꯤ ꯌꯥꯔꯣꯏ꯫ ꯑꯣꯏꯍꯜꯂꯣꯏꯕ ꯏꯃꯥ꯫ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥ? ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯂꯤꯛ ꯊꯝꯃꯒ ꯀꯥꯏꯔꯒ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯁꯤꯡꯉꯦ ꯀꯥꯏꯗꯣ ꯏꯀꯥꯏꯗꯕ꯭ꯔꯕ? ꯑꯁ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯑꯩꯅ ꯇꯧꯕꯁꯤꯕꯣ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤꯅꯤ꯫ ꯍꯣ ꯏꯀꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯛ ꯁꯥꯗꯣꯛꯄꯤꯔꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯉꯥꯒꯁꯦ ꯑꯝꯇ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦꯍꯦ꯫ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯅꯒꯁꯤ ꯁꯅꯥ ꯀꯥꯏꯊꯣꯛꯄꯒꯤ ꯄꯩꯁꯥ ꯑꯔꯦꯝꯕꯗꯨꯅ ꯉꯥ ꯂꯩꯔꯛꯑꯦ ꯀꯥꯏꯅ ꯂꯥꯛꯏꯕ꯫ ꯈꯤꯇꯪꯈꯛ ꯂꯦꯝꯕꯗꯨꯅꯅꯤꯕ ꯏꯃꯥ꯫ ꯃꯇꯥꯡꯁꯤꯗ ꯉꯥꯒ ꯆꯥꯅꯤꯡꯕ ꯐꯥꯎꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯆꯥꯗꯕ ꯀꯨꯏꯔꯕꯗꯨꯗ ꯂꯩꯔꯛꯄꯅꯦꯕ꯫ ꯑꯩꯗꯤꯅꯦ ꯉꯥꯒ ꯆꯥꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯀꯔꯤꯒꯤ? ꯏꯃꯧꯒꯤ ꯁꯅꯥ ꯀꯥꯏꯔꯒ ꯂꯩꯕꯒꯤ꯫ ꯍꯦꯔꯥ ꯏꯃꯥ, ꯏꯆꯥꯗꯤ ꯉꯝꯅꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯀꯥꯏꯔꯒ ꯉꯥ ꯆꯥꯕ꯫ ꯑꯁꯨꯛ ꯍꯥꯎꯒꯗꯕ ꯉꯥꯁꯤꯕꯨ ꯏꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯏꯁꯧ ꯂꯥꯡꯕꯗꯣ ꯂꯦꯞꯄꯣꯕ꯫ ꯑꯩ ꯉꯥ ꯁꯦꯝꯃꯨꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯕꯨ ꯏꯃꯧꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯕ ꯇꯧꯔꯤꯁꯤ? ꯃꯌꯨꯝꯗꯒꯤ ꯍꯥꯞꯆꯔꯛꯄꯗꯨꯕꯨ ꯃꯁꯤꯗ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯔꯗꯅ ꯉꯥꯒ ꯂꯩꯔꯛꯇꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯇꯧꯔꯤꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯏꯪꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯄꯗ ꯊꯧꯕꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯏꯪꯕꯤꯅ ꯇꯥꯃꯣ ꯇꯥꯃꯣ ꯀꯩ ꯍꯥꯏꯒꯦ? ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ? ꯀꯌꯥꯝ ꯊꯦꯡꯉꯒꯦꯅꯦ? ꯊꯦꯡꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯆꯥꯛ ꯊꯣꯡꯕ ꯐꯥꯎꯕ ꯂꯣꯏꯔꯕꯅꯤ ꯑꯩꯁꯦ꯫ ꯑꯁ ꯑꯩꯗꯤ ꯇꯨꯝꯊꯔꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯑꯗꯨ ꯉꯥꯛꯇꯅꯤ ꯇꯥꯃꯣꯒꯤꯗꯤ꯫ ꯑꯁ ꯑꯩꯒꯤꯁꯤꯕꯨ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯅꯕꯗꯧꯅ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨꯗ ꯍꯧꯒꯠꯍꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯕ? ꯑꯗꯨꯁꯨꯅꯦ ꯇꯨꯝꯅꯤꯡꯉꯛꯇꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯨꯝꯁꯤꯟꯕꯅꯤꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯃꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏꯅ ꯁꯤꯡꯗꯣꯏꯅꯣ? ꯁꯤꯡꯅꯤꯗ ꯁꯤꯡꯅꯤꯗ꯫ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯆꯠꯂꯣꯏꯗ, ꯊꯦꯡꯅ ꯆꯥꯔꯁꯨ ꯌꯥꯅꯤ꯫ ꯀꯩꯒꯤ ꯆꯠꯂꯣꯏꯗꯣꯏꯕ? ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯕꯛ ꯁꯨꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯍꯥꯟꯈꯩ ꯂꯦꯞꯄꯒ ꯉꯔꯥꯡꯗ ꯆꯠꯇ ꯉꯥꯏꯔꯤ꯫ ꯉꯁꯤꯃꯨꯛ ꯂꯦꯞꯇꯣꯔꯕꯣ? ꯏꯁꯥꯁꯦ ꯏꯔꯨꯝ ꯂꯨꯝꯊꯩ, ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ꯫ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ? ꯁꯦꯡꯉꯦ꯫ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ? ꯆꯩꯔꯥꯎꯕ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯌꯨꯝꯗ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯊꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤꯅꯦ? ꯍꯣꯏ, ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯈꯔ ꯐꯖꯅꯁꯨ ꯊꯤꯟꯅꯤꯡꯉꯤ꯫ ꯃꯊꯪꯗꯩꯕꯨꯗꯤ ꯌꯦꯡꯉꯒ ꯇꯧꯔꯁꯨ꯫ ꯅꯈꯣꯏꯒꯤꯗꯤ ꯁꯥꯒꯩꯁꯨ ꯆꯥꯎꯕꯗꯥꯏꯅꯦ? ꯆꯥꯎꯏ꯫ ꯄꯨꯟꯅ ꯌꯨꯝ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ? 13 ꯁꯨꯃꯥꯏꯅ ꯑꯣꯏꯗꯧ ꯃꯥꯜꯂꯤ꯫ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ꯫ ꯅꯨꯄꯥꯁꯤꯡꯗ ꯄꯤꯒꯗꯕ ꯈꯨꯗꯩꯁꯤꯡꯗꯨꯕꯨꯗꯤ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯑꯩꯅ ꯁꯥꯔꯤꯁꯤꯅ ꯇꯧꯔꯒꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯀꯣꯝꯃꯦꯅ꯫ ꯑꯇꯩ ꯑꯇꯣꯞꯄ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅ ꯇꯥꯃꯣꯅ ꯇꯧꯔꯣ꯫ ꯈꯨꯗꯩꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯑꯒ ꯁꯤꯟꯒꯗꯕꯗꯨꯁꯨ ꯌꯣꯟꯊꯣꯛꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯍꯣꯏ ꯑꯩ ꯇꯧꯔꯒꯦ꯫ ꯍꯧꯒꯠꯂꯣꯀꯣ, ꯑꯩ ꯆꯥꯛ ꯊꯤꯔꯨꯔꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯕ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯃꯆꯤꯟꯗ꯫ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯥꯡꯉꯤ ꯇꯧꯔꯤꯁꯤꯗꯤ? ꯊꯕꯛꯀꯤ ꯄꯩꯁꯥꯁꯨ ꯐꯪꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇꯦ꯫ ꯑꯍꯥꯟꯕꯁꯤꯗ ꯀꯃꯥꯏꯅꯁꯨ ꯂꯩꯇꯦ ꯆꯠꯂꯨꯅꯨ ꯍꯥꯏꯒꯅꯤ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯍꯣꯏꯗꯦ, ꯅꯨꯄꯥꯅꯤ ꯀꯩꯅꯣ, ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯆꯩꯔꯥꯎꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯑꯏꯪꯕꯤ ꯃꯄꯥꯝꯗ ꯆꯠꯅꯅꯕꯒꯤ ꯂꯥꯡꯏ꯫ ꯃꯃꯥ ꯇꯣꯝꯕꯤꯅ ꯑꯏꯪꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯐꯤꯁꯦ ꯏꯜꯂꯒ ꯂꯣꯏꯔꯦ ꯏꯃꯥ꯫ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ꯫ ꯏꯃꯥꯗꯤ ꯂꯣꯏꯔꯕꯣ? ꯏꯃꯥꯕꯨꯗꯤ ꯂꯣꯏꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕ ꯊꯣꯔꯛꯇꯨꯅ ꯏꯃꯥ ꯍꯣꯏ ꯆꯠꯂꯗꯣꯏꯔꯣ? ꯆꯠꯂꯗꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯇꯤ ꯊꯣꯡꯉꯝꯃꯕꯣ? ꯊꯣꯡꯉꯝꯗ꯭ꯔꯤ, ꯇꯥꯃꯣ ꯑꯗꯨꯝ ꯊꯣꯡꯉꯒ ꯆꯥꯕꯤꯔꯣ꯫ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯀꯣꯛ ꯊꯣꯡꯉꯝꯕ ꯅꯪꯕꯗꯨꯕꯨ? ꯏꯃꯧꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯥꯡꯖꯔꯤꯕꯅꯤ꯫ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯆꯠꯄꯁꯤꯗꯅꯦ
ꯑꯝꯇ ꯋꯥꯏ ꯁꯪꯅ ꯆꯠꯆꯁꯅꯨ ꯑꯍꯤꯡꯕꯤꯅ ꯅꯠꯇ꯭ꯔꯁꯨ ꯏꯃꯥꯅ ꯊꯣꯡꯉꯝꯕꯁꯨ ꯌꯥꯕꯗꯨꯕꯨ ꯏꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯁꯪꯗꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯇꯣꯝꯇꯒꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ ꯅꯁꯥꯅ ꯀꯣꯛ ꯊꯣꯡꯉꯒ ꯆꯥꯎ ꯊꯣꯡꯕ ꯇꯟꯕꯩꯅꯦ ꯏꯃꯥ ꯍꯣ ꯇꯜꯂꯒꯅ ꯍꯦꯛ ꯆꯥꯔꯨꯔꯅꯨ ꯆꯔꯥꯗꯣ ꯍꯦꯜꯂꯣ ꯆꯥꯛ ꯂꯥꯝꯃꯀꯥꯟꯁꯤꯗ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯆꯠꯂꯅꯤ ꯆꯥꯒꯦꯔ ꯆꯥꯔꯣꯏꯔ ꯅꯪꯒꯤ ꯊꯣꯛꯄ ꯇꯧꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯊꯣꯡꯕ ꯇꯜꯂꯤ ꯀꯅꯥꯗꯅꯣꯝ ꯍꯦꯛꯇ ꯆꯥꯎꯔꯒꯦ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯕꯨ ꯈꯨꯜꯂ ꯀꯌꯥ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯤꯁꯤꯕꯨ ꯑꯍꯤꯡꯕꯤꯅ ꯐꯤ ꯍꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯄꯣꯛꯄ ꯃꯃꯥꯗꯨ ꯆꯪꯂꯛꯇꯨꯅ ꯕꯦꯝꯃ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯅꯦꯝꯄꯣꯛꯇꯤ ꯃꯄꯥꯟꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯏꯆꯥꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯖꯔꯕ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟ ꯂꯩ ꯃꯃꯥꯗꯨ ꯃꯈꯥ ꯇꯥꯗꯨꯅ ꯅꯈꯣꯏ ꯅꯅꯦꯝꯁꯤꯗꯤ ꯐꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯌꯦꯡꯕꯗ ꯂꯣꯏꯅꯕꯗꯕꯨꯗꯤ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝ ꯐꯩꯌꯦ ꯏꯃꯥ ꯅꯄꯨꯔꯣꯏꯕꯗꯤ ꯃꯥꯁꯨ ꯐꯩ ꯑꯗꯨ ꯇꯟꯕꯗꯤ ꯈꯔ ꯇꯜꯂꯤ ꯇꯜꯍꯟꯒꯅꯨꯀꯣ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯅꯪꯕꯨꯗꯤ ꯐꯤ ꯅꯨꯡ ꯅꯤꯡꯊꯤꯅ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯁꯥꯔꯤ ꯅꯪꯁꯨꯅꯦ ꯅꯪꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯍꯣꯠꯅꯒꯗꯕꯅꯤ ꯏꯅꯦꯝꯅ ꯏꯄꯨꯔꯣꯏꯕꯅ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯅꯪꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯍꯣꯠꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯅꯦ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯑꯃꯅ ꯏꯔꯣꯟꯕ ꯑꯗꯨꯒꯅꯦ ꯆꯝꯐꯨꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁ ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯗ ꯎꯇꯤꯒ ꯀꯥꯡꯍꯧꯒꯁꯨ ꯌꯥꯎꯏ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯊꯣꯡꯖꯜꯂꯤꯗꯤ ꯏꯃꯥ ꯏꯆꯥꯗ ꯄꯤꯖꯅꯤꯡꯗꯅ ꯊꯣꯡꯉꯤꯕꯅꯤꯅꯦ ꯏꯃꯥꯒꯤꯁꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯌꯤꯡꯕꯤ ꯅꯣꯛꯃꯤ ꯇꯧꯏ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯒꯤ ꯂꯤꯛꯇꯨꯗꯤ ꯁꯤꯕ ꯎꯗꯦꯅ ꯏꯃꯥ ꯁꯤꯗ ꯁꯤꯔꯤꯁꯤꯗꯤ ꯁꯦꯡꯗꯕꯅꯤꯅꯦ ꯏꯃꯥ ꯑꯩꯅ ꯁꯤꯗꯣꯛꯄ ꯄꯥꯝꯃꯨꯏꯌꯦꯅ ꯁꯤꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯤꯟꯅꯕꯅꯤ ꯏꯃꯥꯅ ꯁꯥꯕꯤꯕ ꯂꯤꯛꯇꯨꯅ ꯆꯠꯊꯣꯛꯄꯗ ꯁꯤꯟꯅꯕꯅꯤ ꯑꯗ ꯉꯁꯤꯁꯦ ꯃꯔꯥꯡ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯀꯥꯎꯊꯣꯛꯑꯕ ꯑꯣꯟꯊꯣꯛꯅꯕꯗꯣ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯉꯤ ꯑꯌꯤꯡꯕꯤꯗꯣ ꯃꯃꯥꯗ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯣꯛ ꯁꯤꯟꯅꯒꯦ ꯍꯥꯏꯗꯦ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯊꯣꯔꯛꯑꯣ ꯅꯪꯁꯨꯅꯦ ꯃꯄꯥꯟꯗ ꯏꯃꯥ ꯂꯩꯔꯝꯃꯒꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯑꯌꯤꯡꯕꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯎꯡꯉꯒ ꯂꯩꯔꯤꯕ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯛꯄꯒꯤ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯕ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅꯁꯨ ꯊꯣꯡꯂꯝꯕ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯥꯎꯋꯤ ꯍꯥꯏꯅ ꯇꯝꯃꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯣ ꯌꯨꯝꯒꯤ ꯏꯃꯥꯅꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯀꯩꯒꯤ ꯃꯇꯥꯡꯗꯅꯣ ꯀꯩ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ ꯂꯤꯛꯇꯨꯒꯤ ꯃꯇꯥꯡ ꯅꯠꯇꯅ ꯍꯪꯉꯛꯑꯦ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯝꯃꯕ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯈꯨꯝꯃꯝꯃꯤ ꯊꯥꯕꯨ ꯊꯥꯖꯍꯧꯕ꯭ꯔꯣ ꯊꯥꯖꯍꯧꯋꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯃꯣ ꯉꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯣ ꯆꯠꯇꯦꯗ ꯀꯩꯗꯧꯕꯒꯤ ꯆꯠꯇ꯭ꯔꯤꯕ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯀꯅꯥꯝꯇ ꯂꯩꯇꯕꯗꯨꯗ ꯌꯨꯝꯁꯦ ꯏꯍꯥꯡ ꯁꯪꯕꯤꯅꯕ ꯂꯩꯔꯔꯣꯏꯅ ꯂꯦꯞꯄꯕꯅꯤ ꯊꯣꯡ ꯀꯣꯛ ꯂꯣꯟꯁꯤꯜꯂꯝꯃꯒ ꯆꯠꯄ ꯌꯥꯕꯗꯣ ꯑꯗꯨꯕꯨꯗꯤ ꯌꯥꯕ ꯑꯗꯨꯗ ꯁꯨꯝ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯥꯃꯣꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯅꯣꯡꯃꯒꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃ ꯊꯤꯔꯒ ꯀꯃꯥꯏꯅ ꯊꯕꯛ ꯂꯦꯞꯁꯤꯒꯦ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯝꯅ ꯈꯟꯕꯒꯤ ꯅꯠꯇꯦꯃꯤ ꯑꯌꯤꯡꯕꯤ ꯅꯪꯕꯣ ꯈꯪꯉꯦ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯏꯃꯨꯡꯁꯦ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯅꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯌꯤꯡꯕꯤ ꯈꯪꯕ ꯈꯛꯇꯨꯅ ꯌꯥꯔꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯗꯤ ꯆꯤꯟꯗ ꯈꯛꯇ ꯈꯪꯉꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ ꯍꯣꯏꯁꯦ ꯍꯌꯦꯡꯗꯒꯤꯅꯦ ꯐꯖꯅ ꯂꯦꯞꯇꯕꯤꯗ ꯆꯠꯂꯗꯕꯅꯤ ꯑꯌꯤꯡꯕꯤ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩ ꯅꯪꯁꯨꯅꯦ ꯑꯌꯤꯡꯕꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯏꯁꯧꯗꯤ ꯑꯔꯣꯏꯕꯤ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅꯗꯤꯅꯦ ꯐꯅ ꯏꯪ ꯇꯞꯄꯝꯕꯅꯤ ꯇꯥꯃꯣꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅꯗꯤꯅꯦ ꯏꯁꯧꯁꯦ ꯑꯗꯨꯝ ꯈꯜꯂꯛꯄ ꯇꯥꯕ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ
ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯧꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯕꯁꯤ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯏꯪꯕꯤꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩ ꯃꯅꯦꯝꯇꯣꯝꯕꯤꯁꯨ ꯐꯤ ꯁꯥꯔꯒ ꯂꯩ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯁꯥꯕꯅꯤ ꯑꯁꯨꯝꯅ ꯁꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯥꯔꯤꯗꯨ ꯂꯥꯛꯏ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯄꯥꯔꯤꯌꯦ ꯏꯅꯦ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯏꯅꯦ ꯊꯧꯕꯕꯨ ꯂꯩꯕ꯭ꯔꯣ ꯏꯆꯥꯅꯨꯄꯥꯗꯤ ꯂꯩꯇꯤꯌꯦ ꯊꯕꯛ ꯆꯠꯈꯤꯕ ꯍꯣꯏ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯃꯥꯅ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯤ ꯍꯥꯏꯗꯅ ꯄꯩꯁా ꯈꯔ ꯄꯨꯈꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯉꯔꯥꯡ ꯊꯤꯜꯂꯛꯀꯦꯅ ꯍꯥꯏꯕ ꯊꯤꯜꯂꯛꯇꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤꯗ ꯑꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯏꯅꯦ ꯍꯥꯏꯔꯒꯦ ꯍꯣꯏ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯃꯥꯇꯣꯝꯕꯤꯗꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯀꯗꯥꯏꯗꯒꯤ ꯆꯪꯉꯒ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯔꯤꯕꯅꯣꯕ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯑꯏꯪꯕꯤꯁꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩ ꯇꯣꯝꯕꯤꯅ ꯄꯩꯁꯥ ꯄꯨꯕꯗ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗꯕꯁꯤꯕꯨ ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯥꯅꯤ ꯄꯩꯁꯥ ꯇꯣꯟꯕꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯣꯝꯗ ꯃꯊꯥꯅ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯏꯪꯕꯤ ꯏꯃꯥ ꯏꯕꯨꯡꯉꯣꯗꯣ ꯈꯔ ꯉꯥꯡ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯧꯗ꯭ꯔꯦ ꯃꯥꯅꯦ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯂꯧꯕ꯭ꯔꯥ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯍꯣꯏ ꯏꯃꯥ ꯇꯪꯈꯥꯏ ꯑꯃ ꯁꯤꯡꯇꯣꯛꯑꯦ ꯍꯥꯏꯅꯈꯔ ꯐꯔꯤꯀꯥꯟꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄ ꯇꯥꯔꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯤ ꯁꯥꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯝꯅꯤ ꯑꯏꯪꯕꯤ ꯋꯥ ꯉꯥꯡꯅꯤꯡꯂꯕꯁꯨ ꯉꯥꯡꯕ ꯉꯝꯗꯦ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯄꯗ ꯉꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯇꯣꯛꯂꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤꯗꯤ ꯐꯤꯒ ꯁꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨ ꯑꯏꯪꯕꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯐꯤ ꯁꯥꯔꯔꯣꯏꯗ꯭ꯔꯣ ꯁꯥꯔꯔꯣꯏ ꯍꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯄꯣꯊꯥꯕ ꯌꯥꯏ ꯀꯩꯒꯤꯅꯣ ꯇꯥꯃꯣꯅ ꯇꯥ ꯄꯥꯔꯤꯗꯒꯤ ꯄꯩꯁా ꯄꯨꯔꯨꯔꯤꯕꯗꯤ ꯄꯥꯔꯤ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯣꯏ ꯂꯥꯛꯑꯝꯃꯤ ꯅꯪꯒꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯅꯕ ꯑꯩꯅ khara ꯂꯧꯕꯅꯤ ꯑꯏꯪꯕꯤ khara ꯁꯥꯎꯅꯤꯡꯅ ꯆꯩꯔꯥꯎꯕꯒꯤꯗꯣ ꯇꯥꯃꯣꯗꯒꯤ ꯂꯣꯏꯅ ꯄꯨꯊꯣꯛꯍꯟꯕꯁꯨ ꯅꯠꯇꯦ ꯑꯌꯥꯝꯕ ꯄꯩꯁꯥ ꯆꯪꯒꯗꯕꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯊꯕꯛꯀꯤ ꯐꯪꯕ ꯃꯄꯥ ꯆꯥꯅꯗꯕꯒꯤ ꯅꯪꯅꯗꯕꯒꯤ ꯂꯥꯛꯅꯈꯤꯕꯅꯤ ꯊꯕꯛꯀꯤ ꯄꯩꯁꯥꯕꯨ ꯐꯪꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ ꯁꯨꯛꯆꯠꯁꯨ ꯆꯠꯇꯅ ꯑꯏꯪꯕꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯇꯥꯃꯣ ꯑꯏꯪꯕꯤ ꯑꯩꯁꯨ ꯁꯨꯗꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯇꯥꯃꯣꯒꯤ ꯁꯨꯅꯤꯡꯉꯀꯥꯟꯗ ꯁꯨꯕ ꯁꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯄꯗꯨꯅ ꯌꯥꯕ꯭ꯔꯣ ꯅꯣꯡꯃꯒꯤ ꯄꯩꯁꯥ ꯆꯪꯕꯗꯤ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯏꯪꯕꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯇꯥꯃꯣꯒꯤ ꯈꯪꯕꯗꯣ ꯌꯥꯔꯦ ꯋꯥꯈꯜ ꯀꯩꯝꯇ ꯈꯟꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯣꯡꯃꯒꯤ ꯆꯪꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯁꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕꯅꯤ ꯄꯣꯊꯥ ꯁꯨꯔꯒ ꯁꯣꯝꯗ ꯀꯣꯟꯅꯗꯗꯅ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯄꯨꯁꯤꯜꯂꯕꯗꯤ ꯁꯨꯕꯗꯤ ꯋꯥꯠꯂꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯗꯣꯔꯤꯒꯦ ꯃꯤꯑꯣꯏꯕꯅ ꯄꯥꯝꯅꯔꯤꯕꯁꯤꯕꯨ ꯋꯥꯅ ꯍꯤꯡꯕꯗꯨꯔꯣ ꯊꯧꯕꯗꯨ ꯇꯨꯃꯤꯟ ꯂꯩ ꯑꯏꯪꯕꯤꯗꯤ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ ꯄꯩꯁా ꯄꯨꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯂꯣ ꯇꯥꯃꯣꯅ ꯏꯀꯥꯏꯗ꯭ꯔꯤꯕꯗꯣ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯏꯀꯥꯏꯕꯁꯨ ꯅꯪꯕ ꯑꯗꯒꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯃꯌꯥꯝꯅ ꯏꯃꯨꯡꯗꯁꯨ ꯋꯥꯅ ꯂꯩꯕ ꯃꯊꯥ ꯁꯥꯕ ꯁꯤꯕꯨ ꯀꯩꯗ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯅꯤꯗ ꯑꯏꯪꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ khara ꯁꯨꯔꯒ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯑꯩꯁꯨꯃꯗꯨ ꯄꯥꯝꯃꯤꯅꯦ ꯑꯏꯪꯕꯤ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯁꯨꯝ ꯄꯨꯕ ꯅꯁꯥꯗꯨꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯄꯨꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯎꯗꯦꯗ ꯑꯏꯪꯕꯤ ꯁꯤꯡꯇꯣꯛꯅꯕ ꯋꯥꯈꯜ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯍꯦꯟꯅ ꯄꯨꯁꯤꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯌꯥꯔꯦꯁꯦ ꯑꯏꯪꯕꯤ ꯁꯥꯎꯅꯨꯕ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯤ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯕꯗꯅꯦ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯏꯪꯕꯤ ꯁꯥꯎꯅ ꯊꯣꯛꯈꯤ ꯊꯧꯕ ꯃꯊꯥ ꯁꯥꯅ ꯃꯇꯣꯝꯇ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯩꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯧꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯑꯏꯪꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯆꯥꯛꯄꯨꯗꯤ ꯑꯗꯨꯗꯤ ꯊꯤꯔꯣꯅꯦ ꯑꯩ ꯊꯕꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯏꯃꯥꯁꯨ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯗꯤ ꯊꯦꯡꯉꯅꯤꯅꯦꯍꯦ ꯍꯣꯏ ꯇꯥꯃꯣꯒꯤ ꯍꯥꯟꯅ ꯊꯤꯔꯛꯑꯒꯦ ꯏꯃꯥꯒ ꯑꯩꯒꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯃꯥ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯍꯣꯏ ꯑꯩ ꯍꯥꯟꯅ ꯆꯥꯔꯒ ꯆꯠꯈ꯭ꯔꯒꯦ
ꯑꯁꯨꯝꯅ ꯑꯏꯪꯕꯤꯅ ꯆꯥꯛ ꯁꯦꯝꯂꯦ ꯃꯄꯨꯔꯣꯏꯕꯒꯤ ꯅꯤꯡꯊꯤꯖꯅ꯫ ꯊꯧꯕꯁꯨ ꯆꯥꯛꯇꯨ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯎꯔꯦ ꯍꯥꯎꯔꯦ, ꯍꯤꯟꯖꯥꯡꯁꯤꯕꯨ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯕ? ꯆꯥꯔꯦ ꯑꯩꯕꯨꯗꯤ, ꯑꯗꯣ ꯏꯃꯥꯗꯨꯗꯤ ꯈꯔ ꯆꯝꯃꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯞꯄꯒꯦ꯫ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯏꯪꯕꯤ ꯃꯣꯃꯣꯟ ꯇꯧꯅ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯅ ꯊꯕꯛ ꯆꯠꯂꯗꯤ ꯐꯔꯦꯗꯅ꯫ ꯑꯩꯅ ꯏꯁꯧ ꯈꯔ ꯂꯥꯡꯕꯁꯤꯗ ꯋꯥꯈꯜꯗꯤ ꯈꯔ ꯇꯥꯔ ꯃꯥꯜꯂꯦ꯫ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯏꯪꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯏꯪꯕꯤꯗꯨ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯗ ꯄꯥꯔꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯏꯪꯕꯤꯅ "ꯇꯥ ꯄꯥꯔꯤ", ꯍꯩꯃ ꯑꯏꯪꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ? "ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯦꯡꯉꯨꯕꯅꯤ"꯫ "ꯑꯣ, ꯇꯥ ꯄꯥꯔꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯣ"? "ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯇ"꯫ ꯑꯏꯪꯕꯤꯅ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯤꯉꯩꯗ ꯄꯥꯔꯤꯅ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯊꯧꯕꯗꯤ ꯀꯩꯗꯧꯔꯒꯦ? ꯃꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯊꯕꯛ ꯑꯝꯇ ꯂꯥꯛꯇ꯭ꯔꯗꯤ"꯫ ꯑꯏꯪꯕꯤ ꯏꯉꯛ ꯉꯛꯅ ꯂꯩ꯫ "ꯊꯕꯛ ꯇꯣꯏꯅ ꯂꯦꯞꯃꯟꯗꯅꯅꯦ ꯃꯄꯨꯅ ꯃꯤ ꯁꯤꯜꯂꯣ ꯍꯥꯏꯔꯛꯑꯕꯅꯤꯀꯣ"꯫ ꯑꯏꯪꯕꯤ ꯇꯞꯅ "ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦ ꯇꯥ ꯄꯥꯔꯤ"꯫ "ꯐꯔꯦ ꯐꯔꯦ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ"꯫ "ꯍꯣꯏ ꯇꯥ ꯄꯥꯔꯤ"꯫ ꯑꯁꯨꯝꯅ ꯑꯏꯪꯕꯤ ꯁꯥꯎꯅꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯅꯦꯝꯇꯣꯟꯕꯤꯅ꯫ "ꯍꯜꯂꯛꯑꯕꯣ ꯅꯪꯕꯣ"꯫ "ꯍꯣꯏ ꯃꯥ"꯫ "ꯏꯃꯥ, ꯇꯥꯃꯣ ꯍꯜꯂꯛꯈ꯭ꯔꯕꯣ"꯫ "ꯍꯜꯂꯛꯇ꯭ꯔꯤꯅꯦꯍꯦ"꯫ ꯑꯏꯪꯕꯤ ꯋꯥ ꯉꯥꯡꯗꯦ ꯇꯣꯝꯕꯤꯅ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯏꯪꯈꯣꯜꯁꯦ ꯏꯁꯤꯡ ꯑꯝꯇ ꯆꯥꯏꯊꯣꯛꯁꯤ"꯫ "ꯍꯣꯏ ꯃꯥ"꯫ "ꯏꯃꯥꯅ ꯏꯁꯤꯡ ꯍꯣꯜꯂꯛꯑꯒꯦ ꯅꯪꯅ ꯆꯥꯏꯔꯛꯑꯣ"꯫ "ꯍꯣꯏ ꯃꯥ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯁꯤꯡ ꯆꯥꯏꯃꯤꯟꯅꯩ꯫ ꯃꯃꯧ ꯅꯨꯄꯤ ꯑꯏꯪꯕꯤꯅ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯦꯝꯇꯣꯟꯕꯤꯅ "ꯑꯏꯪꯕꯤ"꯫ "ꯀꯩ ꯍꯥꯏꯒꯦ ꯃꯥ"? "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯁꯥꯎ ꯁꯥꯎꯅꯤꯡꯉꯒ ꯂꯩꯔꯤꯗꯨꯕꯣ"? ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯊꯧꯕ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣꯁꯨ ꯍꯜꯂꯛꯑꯦ"꯫ "ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯤꯔꯣ ꯏꯃꯥ"? "ꯍꯣꯏꯅꯦ, ꯏꯁꯤꯡ ꯈꯔ ꯆꯥꯏꯗ꯭ꯔꯗꯤ ꯐꯒꯠꯄ ꯉꯝꯃꯔꯣꯏꯅꯦ"꯫ "ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛ ꯍꯦꯛ ꯄꯣꯊꯥꯔꯨꯔꯣ"꯫ ꯑꯏꯪꯕꯤꯅ "ꯇꯥ ꯄꯥꯔꯤꯗꯣ ꯊꯕꯛ ꯂꯥꯛꯄ꯭ꯔꯣ ꯇꯥꯃꯣ"? "ꯂꯥꯛꯏ ꯀꯩꯗꯧꯔꯒꯦ, ꯃꯥꯒꯤ ꯁꯦꯜꯗꯣ ꯅꯍꯥꯟꯅ ꯁꯤꯡꯗꯣꯛꯈ꯭ꯔꯕꯅꯤ"꯫ ꯑꯏꯪꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯇꯥꯃꯣ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯒꯦ"? "ꯀꯩꯗꯧꯔꯒꯦ ꯑꯏꯪꯕꯤ"? "ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ"? "ꯊꯕꯛ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯠꯂꯤꯁꯤꯕꯣ"? "ꯇꯥꯃꯣ ꯊꯕꯛ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ"꯫ "ꯀꯩꯅꯣ ꯑꯏꯪꯕꯤ"? ꯇꯣꯝꯕꯤ ꯉꯛꯅ "ꯀꯩꯅꯣꯅꯦ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯕꯣ, ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦꯅꯦꯍꯦ"꯫ "ꯏꯃꯥ, ꯇꯥꯃꯣꯁꯦ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯅꯤ, ꯊꯕꯛ ꯆꯠꯇꯕꯅꯤ"꯫ "ꯀꯩꯅꯣꯅꯦꯍꯦ"? "ꯑꯩꯒ ꯇꯥ ꯄꯥꯔꯤꯒ ꯊꯦꯡꯅꯔꯦ, ꯇꯥ ꯄꯥꯔꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ"꯫ ꯇꯣꯝꯕꯤ ꯁꯥꯎꯅ "ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯦ"? "ꯇꯥ ꯄꯥꯔꯤꯅꯗꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯥꯛꯇꯕꯩ ꯅꯤꯡꯍꯧꯏ"꯫ ꯊꯧꯕ ꯇꯨꯃꯤꯟ ꯂꯩ ꯑꯏꯪꯕꯤ ꯁꯥꯎꯅ꯫ "ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯄꯅꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯀꯥꯏꯗ ꯂꯩꯔꯨꯒꯦꯕ? ꯑꯁꯨꯝꯅ ꯁꯨꯝ ꯇꯣꯏꯅ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯕꯅꯤ"꯫ "ꯑꯏꯪꯕꯤ, ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ"꯫ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯁꯥꯎꯅ "ꯏꯕꯨꯡꯉꯣ ꯁꯦꯡꯅ ꯍꯥꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯀꯩꯒꯤꯅꯣꯕ ꯇꯥꯃꯣꯅ ꯑꯣꯏꯗꯕ ꯅꯆꯤꯟꯊꯤꯕ ꯋꯥ ꯉꯥꯡꯉꯤꯁꯦ"꯫ "ꯑꯏꯪꯕꯤ ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ, ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯤꯌꯦ"꯫ "ꯍꯩ, ꯀꯥꯏꯗ ꯆꯠꯂꯨꯏ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ"꯫ "ꯏꯃꯥ, ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ"꯫ "ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯏꯃꯥ"꯫ "ꯑꯗꯨꯗꯤ ꯅꯔꯣꯟꯗꯣ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ"꯫ "ꯊꯕꯛ ꯁꯨꯕ ꯇꯟꯗꯅ ꯆꯤꯡꯗ ꯀꯥꯔꯒ ꯇꯨꯝꯃꯒ ꯂꯩꯔꯨꯕ"꯫ "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ"꯫ ꯑꯏꯪꯕꯤꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯂꯝꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕꯅ꯫ "ꯑꯏꯪꯕꯤ, ꯑꯏꯪꯕꯤ"꯫ ꯃꯃꯥ ꯇꯣꯝꯕꯤ ꯁꯥꯎꯅ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ, ꯍꯥ"? "ꯏꯃꯥ, ꯋꯥꯈꯟꯗꯨ ꯀꯩꯝꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯅꯀꯣꯛꯇꯨ ꯀꯩꯝꯇ ꯈꯟꯊꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ"? ꯊꯧꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩ꯫ "ꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ"? "ꯈꯔ ꯀꯨꯏꯔꯦ ꯏꯃꯥ"꯫ "ꯊꯕꯛ ꯆꯠꯇ꯭ꯔꯕꯅꯤꯅ ꯄꯩꯁా ꯄꯤꯔꯛꯑꯣ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ"? "ꯏꯃꯥ, ꯑꯗꯨꯅꯅꯤꯗꯅ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯜꯂꯤꯕꯁꯦ"꯫ "ꯃꯥꯅꯦ ꯏꯃꯥ, ꯃꯥꯅꯦ ꯀꯥꯏꯁꯨ ꯍꯥꯏꯕ ꯁꯥꯏꯅꯦ ꯅꯪ, ꯌꯨꯝꯁꯦ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯄꯨꯡꯂꯣꯏ ꯂꯣꯏꯗꯧꯔꯦꯗꯅ"꯫ "ꯏꯃꯥ, ꯑꯩ"꯫ "ꯇꯥꯅꯤꯡꯗꯦ, ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥ, ꯌꯨꯝꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯇꯣꯝꯇ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯁꯦ
ꯅꯪꯅ ꯑꯌꯥꯝꯕ ꯄꯨꯗꯅ ꯀꯅꯥꯅ ꯄꯨꯒꯅꯤ? ꯑꯗꯨꯛ ꯇꯟꯕ, ꯁꯨꯅꯤꯡꯗꯕ, ꯁꯨꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ? ꯑꯗꯨꯃꯥꯏ ꯇꯧꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯌꯥꯗꯧꯔꯤꯒꯦ? ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡꯁꯤꯅ ꯅꯪꯕꯨ ꯍꯥꯠꯄꯤꯔꯅꯤꯅꯦ꯫ ꯏꯃꯥ, ꯑꯏꯪꯕꯤꯁꯦ ꯌꯥꯝ ꯁꯥꯎ. ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯃꯗꯣ ꯅꯪꯅꯅꯤ, ꯈꯪꯉꯕ? ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯦꯝꯃꯣꯕ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯦꯝꯗꯣꯏꯕ? ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯅ ꯉꯝꯅꯅꯕ ꯊꯦꯝ. ꯑꯁ ꯏꯃꯥ, ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯨꯄꯤ ꯊꯤꯒꯨꯝꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯌꯥꯗꯕ. ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯆꯥꯁꯨ ꯋꯥꯕꯗ ꯅꯠꯇꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯅꯪꯉꯤ. ꯁꯅꯥ ꯂꯤꯀꯣꯟꯁꯨ ꯅꯪꯅ ꯂꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕ. ꯁꯥꯕꯤꯕꯁꯨ ꯉꯝꯗꯕ. ꯏꯃꯥ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯀꯣ. ꯏꯃꯥ, ꯑꯩꯅ ꯃꯧ ꯅꯨꯄꯤꯗꯣ ꯑꯝꯇ ꯊꯦꯝꯃꯨꯈꯤꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯏꯪꯕꯤꯗꯣ ꯐꯤꯔꯣꯜ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯧꯕ ꯄꯥꯈꯠꯅ. ꯀꯩꯅꯣ ꯑꯏꯪꯕꯤ ꯅꯪ ꯇꯧꯏꯁꯤꯕꯣ? ꯑꯏꯪꯕꯤ ꯈꯨꯝꯗꯦ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯐꯤꯔꯣꯜ ꯌꯣꯝꯃꯤꯁꯦ? ꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯏꯪꯕꯤ, ꯍꯥꯟꯅꯗꯒꯤ ꯃꯤꯒꯤ ꯁꯦꯟꯗꯣꯜ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯀꯣꯛꯅꯅꯕ ꯑꯩꯁꯨ ꯁꯅꯥꯒꯤ ꯂꯤꯛ ꯌꯨꯝꯗꯒꯤ ꯌꯥꯎꯖꯔꯛꯄꯁꯤꯡ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯐꯅꯌꯥꯝꯅ ꯁꯤꯡꯇꯣꯛꯂꯤ. ꯏꯀꯥꯏꯕ ꯈꯔ ꯐꯔꯛꯄꯒ ꯇꯥꯃꯣꯅ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯥꯃꯣꯗꯤ ꯍꯥꯟꯅꯒꯤ ꯆꯞ ꯑꯗꯨꯝ ꯃꯥꯟꯅꯕ. ꯑꯏꯪꯕꯤ, ꯍꯦꯟꯅ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯄꯨꯁꯤꯟ. ꯊꯕꯛꯅ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ, ꯆꯥꯕꯒ ꯇꯨꯝꯕꯒ. ꯏꯃꯨꯡꯒꯤ ꯏꯪꯈꯣꯜꯒꯤ ꯑꯃꯠꯇ ꯍꯣꯠꯅꯕꯁꯨ ꯅꯠꯇꯦ. ꯂꯧꯕꯨꯛꯇ ꯈꯔ ꯆꯠꯄ, ꯑꯗꯨꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ. ꯊꯕꯛꯅꯤꯅ ꯆꯠꯅꯤꯡꯕꯣꯏ ꯆꯠꯅꯤꯡꯗꯕꯣꯏ. ꯈꯔ ꯆꯠꯄ ꯍꯧꯔꯦ ꯈꯜꯂꯒꯅ ꯍꯨꯔꯥꯜꯂꯒ ꯆꯠꯂꯝꯗꯕ. ꯑꯗꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗ꯭ꯔꯒ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯊꯧꯕꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯑꯏꯪꯕꯤꯗꯤ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯩꯔꯤ. ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯠꯇꯦꯗꯅ. ꯏꯃꯥꯒ ꯑꯩꯒꯁꯨ ꯇꯥꯃꯣꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ. ꯏꯃꯥꯒ ꯑꯩꯒꯅ ꯌꯨꯝ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ. ꯐꯤ ꯁꯥꯕ, ꯏꯪꯈꯣꯜꯒꯤ, ꯏꯟꯁꯥꯡ ꯌꯣꯟꯕ, ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯁꯤꯅ ꯂꯧꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯑꯃ. ꯃꯁꯦ ꯇꯥꯃꯣꯗ ꯑꯝꯇ ꯌꯥꯎꯍꯟꯕ ꯅꯠꯇꯦꯗꯅ. ꯇꯣꯜꯂꯤꯕꯁꯤꯡꯁꯤꯗꯤ ꯇꯥꯃꯣꯅ ꯁꯤꯡꯇꯣꯔꯛꯅꯕ ꯍꯣꯠꯅꯕ ꯌꯥꯏꯗꯅ. ꯏꯃꯨꯡꯁꯨ ꯍꯣꯠꯅꯕ, ꯃꯤꯒꯤ ꯁꯤꯡꯅꯕꯁꯨ ꯍꯣꯠꯅꯕ. ꯏꯃꯥ ꯏꯕꯥꯅꯤꯅ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣ? ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ. ꯑꯏꯪꯕꯤ, ꯑꯩ ꯐꯅꯌꯥꯝꯅ ꯉꯥꯡꯉꯤ. ꯋꯥꯈꯜ ꯇꯥꯔꯕꯣꯏ ꯅꯤꯡꯉꯤ. ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯤ. ꯅꯣꯡꯃꯗ ꯇꯥꯃꯣꯗ ꯑꯩꯅ ꯑꯗꯨ ꯂꯩꯌꯨ ꯑꯗꯥ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯣ? ꯅꯤꯡꯉꯥꯏ ꯇꯧꯕ꯭ꯔꯣ? ꯏꯃꯥꯒ ꯑꯩꯒ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ. ꯇꯥꯃꯣꯗꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯃꯊꯥ ꯑꯃꯠꯇ ꯁꯥꯍꯟꯗꯕꯅꯤ. ꯅꯣꯡꯃꯗ ꯇꯥꯃꯣꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ, ꯁꯤꯡꯖꯨ ꯂꯩꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤ. ꯑꯩ ꯏꯇꯣꯝꯇ ꯇꯧꯖꯕꯅꯤ. ꯑꯩꯁꯨ ꯃꯗꯨ ꯈꯪꯉꯦ ꯑꯏꯪꯕꯤ. ꯁꯨꯅꯤꯡꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯊꯤꯔꯤꯅꯣ? ꯑꯏꯪꯕꯤ, ꯅꯨꯄꯤ ꯊꯤꯗ꯭ꯔꯕꯁꯨ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯒꯦ, ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯏꯅ ꯇꯧꯔꯤꯔꯣ? ꯑꯏꯪꯕꯤ, ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ. ꯈꯟꯕ ꯂꯩꯇ꯭ꯔꯕꯁꯨ ꯇꯧꯔꯛꯄ ꯊꯕꯛꯇꯨꯅ ꯑꯗꯨꯝ ꯎꯠꯄ ꯅꯠꯇ꯭ꯔꯣ? ꯑꯏꯪꯕꯤ, ꯉꯁꯤꯗꯒꯤ ꯇꯥꯃꯣꯒ ꯑꯩꯒ ꯀꯥꯏꯅꯔꯁꯤ. ꯑꯏꯪꯕꯤ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯏꯪꯕꯤ ꯁꯥꯎꯅ. ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯕ. ꯇꯥꯃꯣꯒ ꯑꯩꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯔꯣꯏ. ꯑꯏꯪꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯌꯨꯝꯗ ꯂꯩꯖꯔꯨꯔꯒꯦ. ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯕꯁꯨ ꯂꯥꯛꯀꯅꯨ. ꯑꯏꯪꯕꯤ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯑꯩꯕꯨ ꯈꯝꯂꯛꯑꯅꯨ. ꯑꯩ ꯇꯥꯃꯣꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯍꯩꯅꯗ꯭ꯔꯤ. ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ. ꯇꯥꯃꯣꯗꯤ ꯑꯗꯨꯝꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯥꯛꯇꯅꯤ. ꯑꯏꯪꯕꯤ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯑꯩꯗꯤ ꯉꯝꯒꯅꯤ. ꯑꯏꯪꯕꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛꯇꯤ ꯁꯨꯗꯅ ꯃꯤꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯒ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯑꯏꯪꯕꯤ ꯐꯤꯌꯣꯝ ꯑꯗꯨ ꯇꯧꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ, ꯊꯧꯕꯁꯨ ꯇꯥꯟꯅꯗꯨꯅ. ꯑꯏꯪꯕꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ. ꯑꯩꯉꯣꯟꯗ ꯈꯥꯝꯃꯛꯀꯅꯨ, ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ. ꯑꯁꯨꯝꯅ ꯑꯏꯪꯕꯤ ꯁꯥꯎꯅ ꯈꯥꯝꯕ ꯌꯥꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯧꯕ ꯃꯃꯥꯕꯨ ꯑꯏꯪꯕꯤ ꯀꯧꯕ ꯊꯥꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯃꯃꯥꯁꯨ ꯍꯜꯂꯛꯂꯝꯃꯤ. ꯏꯃꯥ, ꯑꯏꯪꯕꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯇꯦ. ꯏꯃꯥ, ꯀꯩ ꯍꯥꯏꯔꯛꯀꯦ? ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ, ꯀꯥꯏꯅꯔꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯃꯔꯣꯏ. ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯅꯪꯒꯤ ꯃꯑꯣꯡꯗꯨꯅꯅꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯁꯥꯍꯧꯏ. ꯃꯆꯥꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯔꯣꯏ ꯍꯥꯏꯍꯧꯏ. ꯏꯃꯥ ꯃꯥꯏꯁꯦ ꯏꯀꯥꯏꯕꯅ ꯊꯝꯐꯝ ꯈꯪꯗꯅ ꯍꯜꯂꯛꯏꯕꯅꯤ. ꯁꯤꯒꯤꯗꯃꯛꯇ ꯈꯥꯏꯅꯔꯁꯦ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯏꯃꯥ. ꯃꯣꯏꯁꯨ ꯑꯩꯅ ꯑꯏꯪꯕꯤꯕꯨ ꯐꯨꯖꯩꯕꯁꯨ ꯅꯠꯇꯅ. ꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ, ꯏꯔꯥꯏ ꯂꯥꯏꯕꯅꯤ. ꯁꯥꯎꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯔꯣ? ꯏꯃꯥ, ꯏꯃꯧꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ꯭ꯔꯣ ꯅꯪꯕꯣ? ꯊꯧꯕ ꯇꯨꯃꯤꯟꯅ ꯂꯩ ꯈꯨꯝꯗꯦ ꯇꯣꯝꯕꯤꯅ. ꯏꯃꯧꯗꯣ ꯐꯠꯇꯕꯁꯨ ꯅꯠꯇꯦ, ꯐꯩ.
ꯍꯣꯠꯅꯕꯁꯨ ꯀꯜꯂꯤ ꯏꯃꯨꯡ ꯑꯁꯤꯒꯤꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯨꯅꯤꯡꯗꯕꯗꯒꯤ ꯁꯣꯏꯕ ꯅꯠꯇ꯭ꯔꯕ ꯃꯥꯅꯤ ꯏꯃꯥ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯗꯨꯅꯤ ꯅꯁꯥꯅ ꯈꯪꯖꯧ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯅꯨꯄꯤꯅ ꯁꯨꯗꯨꯅ ꯅꯪꯅ ꯀꯩꯝꯇ ꯁꯨꯗꯅ ꯇꯨꯝꯃꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨꯔꯣ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯒꯗꯕꯁꯨ ꯅꯪꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕꯁꯨ ꯉꯝꯗ꯭ꯔꯦ ꯊꯧꯕ ꯇꯨꯃꯤꯟꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯂꯧꯗꯦ ꯑꯗꯨꯅꯗꯤ ꯏꯃꯧꯗꯣ ꯈꯥꯡꯕ ꯉꯝꯗꯗꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯉꯥꯡꯉꯦ ꯆꯩꯔꯦ ꯍꯥꯏꯅ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯏꯃꯥ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯇꯟꯈꯣꯗꯅ ꯑꯏꯪꯕꯤꯗꯣ ꯀꯥꯏꯅꯕ ꯄꯥꯝꯗꯦ ꯏꯃꯥ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯗꯣꯏꯅꯣ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯑꯩꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏ ꯀꯧꯒꯦ ꯍꯥꯏꯔꯁꯨꯅꯦ ꯅꯁꯥꯅ ꯀꯧ ꯏꯃꯥ ꯑꯩꯗꯤ ꯃꯈꯣꯏꯗ ꯆꯪꯕ ꯏꯀꯥꯏꯔꯗꯤ ꯀꯥꯏꯅꯕ ꯇꯥꯔꯦꯗꯅ ꯏꯃꯥꯕꯨ ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯥꯏꯅꯕ ꯄꯥꯝꯕ꯭ꯔꯣ ꯀꯅꯥꯅꯕꯨ ꯄꯥꯝꯒꯅꯤ ꯍꯥꯏꯕꯒꯦ ꯑꯗꯣ ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨꯅꯅꯤ ꯏꯃꯥꯅꯅꯦ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯏꯃꯥ ꯑꯩ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯏꯪꯕꯤꯕꯨ ꯂꯧꯕ ꯆꯠꯀꯅꯤ ꯌꯥꯝ ꯌꯥꯔꯛꯑꯅꯤ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯃꯤꯒꯤ ꯇꯣꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯂꯧꯕ ꯆꯠꯀꯅꯤ ꯑꯩ ꯉꯁꯤꯗꯒꯤ ꯁꯨꯅꯤꯡꯗꯕ ꯇꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯔꯣꯏ ꯏꯃꯥ ꯑꯗꯨꯝꯅꯕꯨ ꯇꯧꯔꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤꯅꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯊꯥꯖꯗꯕ ꯀꯃꯥꯏꯅ ꯊꯥꯖꯗꯧꯔꯤꯒꯦ ꯑꯗꯨꯝꯅ ꯀꯌꯥꯔꯛ ꯁꯨꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯏꯃꯥ ꯆꯤꯟꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥꯅ ꯊꯥꯖꯒꯗꯕ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕꯗꯤ ꯃꯄꯥꯟ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯅꯣꯡꯃꯗꯤ ꯄꯥꯔꯤꯒ ꯊꯧꯕꯒ ꯊꯦꯡꯅꯔꯝꯃꯤ ꯄꯥꯔꯤꯅ ꯊꯧꯕ ꯊꯥꯄꯥꯔꯤ ꯅꯪꯕꯨ ꯅꯁꯥ ꯅꯥꯏ ꯍꯥꯏꯕꯗꯨ ꯈꯔ ꯐꯔꯕꯣ ꯊꯥꯄꯥꯔꯤ ꯐꯔꯗꯤ ꯊꯕꯛ ꯂꯥꯛꯄ ꯍꯧꯔꯨꯅꯤ ꯃꯤ ꯁꯨꯗꯗꯅ ꯌꯥꯝ ꯋꯥꯅꯔꯦ ꯍꯣꯏ ꯊꯥꯄꯥꯔꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯄ ꯍꯧꯔꯗꯕꯅꯤ ꯀꯩꯗꯧꯔꯦ ꯃꯥꯏꯊꯣꯡ ꯏꯃꯪꯃꯪꯅ ꯎꯏꯗ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯣ ꯅꯪꯕꯣ ꯊꯥꯄꯥꯔꯤ ꯅꯠꯇꯦꯅꯦ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣꯅꯦ ꯑꯏꯪꯕꯤꯕꯣ ꯍꯣꯏ ꯊꯥꯄꯥꯔꯤ ꯉꯔꯥꯡꯇ ꯑꯩꯒ ꯊꯦꯡꯅꯔꯝꯕꯅꯤꯅꯦ ꯌꯥꯝ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ ꯅꯪꯕꯣ ꯊꯦꯝꯍꯧ ꯌꯥꯗ꯭ꯔꯣ ꯑꯏꯪꯕꯤꯗꯤ ꯌꯥꯝꯅ ꯐꯕꯗꯥꯏꯅꯦ ꯅꯪꯅ ꯈꯨꯠ ꯊꯥꯗꯨꯅꯒ ꯐꯨꯔꯨꯕ꯭ꯔꯕ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯝꯇ ꯇꯧꯗꯦꯗ ꯊꯥꯄꯥꯔꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯉꯔꯥꯡꯗꯣ ꯊꯕꯛ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯗ ꯆꯠꯂꯒ ꯇꯨꯝꯃꯒ ꯂꯩꯔꯕ ꯍꯩꯃꯥ ꯑꯗꯨꯗꯅꯦ ꯊꯥꯄꯥꯔꯤꯒ ꯑꯏꯪꯕꯤꯒ ꯊꯦꯡꯅꯕꯗꯣ ꯃꯥꯅꯗꯤ ꯅꯥꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯕ ꯏꯀꯥꯏꯗꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯊꯧꯕ ꯅꯪꯁꯨ ꯅꯨꯃꯤꯠꯇꯨꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯍꯣꯏꯅꯦ ꯈꯪꯉꯝꯃꯅꯤꯅꯦ ꯑꯩꯅ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯗꯣ ꯁꯥꯎꯔꯒ ꯈꯠꯅꯕꯗꯒꯤ ꯁꯥꯎꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯊꯕꯛ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕꯤꯔꯝꯒꯗꯕꯅꯤ ꯈꯠꯅꯗꯅꯕ ꯈꯪꯗꯦꯗ ꯊꯥꯄꯥꯔꯤ ꯃꯊꯥ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯗ ꯈꯔ ꯂꯩꯔꯒ ꯁꯥꯎꯕ ꯃꯥꯏꯅ ꯐꯖꯔꯛꯆꯅꯤ ꯈꯟꯖꯤꯟꯒꯅꯨꯀꯣ ꯍꯣꯏ ꯊꯥꯄꯥꯔꯤ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤ ꯊꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯪꯗꯨꯅ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩ ꯆꯥꯛꯀ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯝꯗꯦ ꯇꯣꯝꯕꯤꯗꯤ ꯃꯆꯤꯟꯗ ꯏꯁꯧ ꯂꯥꯡꯏ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯇꯧꯊꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄꯒ ꯆꯥꯅꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯤ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯅꯩꯁꯤꯟꯗꯨꯅ ꯅꯍꯥ ꯃꯈꯩ ꯍꯦꯟꯗꯣꯛꯇꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯐꯔꯗꯕꯒ ꯃꯥꯜꯂꯦ ꯑꯗꯨꯒꯗꯤ ꯌꯥꯔꯣꯏ ꯃꯁꯤꯅꯗꯤꯅꯦ ꯅꯨꯄꯤ ꯑꯗꯨꯝ ꯀꯥꯏꯅꯒꯅꯤ ꯁꯨꯁꯨ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯅꯅꯕ ꯏꯪꯈꯣꯜꯒꯥꯁꯦ ꯌꯣꯟꯊꯣꯛꯑꯁꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯇꯣꯝꯕꯤꯗꯨ ꯄꯦꯟꯗꯅ ꯏꯁꯧ ꯀꯌꯥ ꯑꯃ ꯂꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕꯁꯨ ꯃꯥꯒꯤ ꯑꯇꯟꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯐꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯣꯡꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯥ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯧꯕꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯏꯪꯕꯤꯗꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧꯁꯦ ꯁꯨꯃꯥꯏꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯒ ꯊꯥꯗꯤ ꯊꯥꯖꯗꯕꯅꯤ ꯑꯩꯁꯦ ꯑꯗꯨꯝ ꯃꯇꯟ ꯇꯜꯂꯒ ꯂꯩꯒꯗꯕꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦꯁꯦ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯁꯨ ꯍꯜꯂꯛꯂꯦ ꯇꯣꯝꯕꯤꯅ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯃꯥ ꯁꯤꯡ ꯆꯟꯕꯗꯨꯕꯨ ꯀꯌꯥꯝ ꯆꯟꯒꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯏꯃꯥ ꯂꯣꯏꯅꯁꯨ ꯌꯣꯟꯊꯣꯛꯑꯝꯃꯦ ꯌꯣꯟꯁꯨ ꯌꯣꯟꯊꯣꯛꯑꯝꯃꯕ ꯍꯣꯏ ꯃꯥ
ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯏꯃꯥ? ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯊꯤꯔꯣ, ꯑꯩ ꯊꯕꯛ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ. ꯏꯔꯨ ꯐꯠꯂꯨꯖꯔꯨꯈꯤꯒꯦ. ꯊꯕꯛ ꯑꯅꯤ ꯄꯥꯔꯒ ꯆꯠꯄꯗ ꯏꯆꯥꯁꯤ ꯋꯥꯕꯅ ꯂꯣꯏꯕ ꯇꯥꯔꯦ. ꯋꯥꯗꯦꯗ ꯏꯃꯥ. ꯋꯥꯔꯝꯒꯅꯤ ꯏꯃꯥ ꯈꯪꯏ. ꯍꯣꯔꯦꯟꯗꯤ ꯊꯕꯛꯀꯤ ꯁꯦꯜꯁꯨ ꯐꯪꯒꯅꯤ ꯏꯃꯥ. ꯉꯁꯤ ꯐꯪꯒꯗꯕ? ꯍꯣꯏ. ꯈꯨꯔꯥ ꯏꯕꯣꯆꯧꯒꯤ ꯈꯛꯇ ꯉꯥꯏꯔꯕꯗꯥꯏꯅ ꯁꯤꯡꯒꯗꯕ. ꯃꯈꯣꯏꯒꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯏ. ꯑꯗꯨꯗꯤ ꯈꯨꯔꯥꯒꯤꯗꯣ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯑꯒ ꯄꯤꯊꯣꯛꯑꯁꯤ. ꯑꯗꯨꯒ ꯄꯤꯊꯣꯛꯂꯕꯗꯤ ꯋꯥꯏ ꯄꯨꯡꯁꯪ ꯁꯪꯉꯅꯤ ꯇꯧꯔꯤꯁꯦ. ꯑꯗꯨꯅꯤ ꯏꯃꯥ, ꯍꯣꯔꯦꯟ ꯄꯤꯔꯁꯤ. ꯍꯣꯏ. ꯑꯗꯣ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯦꯜ ꯑꯇꯣꯟꯕꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯕ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯅꯪꯒꯤ ꯊꯕꯛ ꯑꯅꯤ ꯄꯥꯔꯒ ꯁꯨꯕꯗꯨ ꯂꯦꯞꯄꯨ. ꯀꯥ ꯍꯦꯟꯅ ꯁꯨꯕꯁꯨ ꯐꯠꯇꯦ. ꯁꯨꯅꯤꯡꯉꯤ ꯍꯥꯏꯅ ꯏꯆꯥ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ. ꯑꯗꯨꯅꯅꯦ ꯆꯥꯡ ꯑꯃꯗ ꯁꯨꯒꯗꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯁꯦ ꯏꯁꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯅ ꯊꯝꯒꯗꯕꯅꯤ. ꯁꯨꯃꯟꯗ꯭ꯔꯕꯁꯨ ꯐꯠꯇꯦ, ꯁꯨꯃꯜꯂꯕꯁꯨ ꯐꯠꯇꯦ. ꯃꯟꯕꯁꯤꯡꯁꯦ ꯑꯝꯇ ꯐꯠꯇꯦꯀꯣ. ꯍꯣꯏ ꯃꯥ, ꯃꯤꯒꯤ ꯁꯦꯜꯁꯤꯗꯕꯨ ꯁꯤꯡꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯏꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯕꯅꯤ. ꯏꯃꯥ, ꯂꯦꯞꯄꯅꯤ. ꯑꯃꯗꯤ ꯑꯃꯈꯛꯇ ꯁꯨꯔꯅꯤ. ꯑꯗꯨꯒ ꯌꯨꯝꯗ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯂꯣꯏꯔꯅꯤ. ꯍꯣꯏ. ꯑꯗꯨꯅꯤ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯏꯔꯨꯝꯇ ꯂꯨꯔꯨꯈꯤꯒꯦ. ꯍꯣꯏ. ꯑꯁꯨꯝꯅ ꯊꯧꯕꯗꯨ ꯏꯔꯨ ꯂꯨꯕ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ, ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯋꯥꯈꯜ ꯇꯥꯔꯕꯅꯣ ꯌꯦꯡꯉꯨ. ꯍꯥꯟꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯝꯕꯗꯣ ꯋꯥꯔꯝꯈꯤꯒꯗ꯭ꯔꯥ? ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯒꯤ ꯁꯦꯟ ꯇꯣꯟꯗꯕ ꯌꯥꯝꯅ ꯐꯒꯠꯄ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯟꯗ꯭ꯔꯦ ꯊꯧꯕ ꯃꯥꯅ. ꯆꯥꯡ ꯅꯥꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯃꯔꯟ ꯃꯊꯨꯝ ꯑꯗꯨ ꯍꯦꯟꯅ ꯂꯦꯞꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯊꯨꯞꯇꯨꯅ ꯂꯩ. ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯨꯅ, ꯏꯃꯥ, ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ. ꯍꯣꯏ ꯃꯥ, ꯐꯤꯁꯤꯡꯁꯤ ꯆꯥꯏꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯨꯞꯆꯤꯜꯂꯝꯕꯅꯤ. ꯏꯃꯥ, ꯁꯦ. ꯀꯩꯅꯣ ꯁꯤꯕꯣ? ꯏꯃꯥꯒꯤ ꯁꯅꯥꯅꯤ ꯏꯃꯥ. ꯍꯥ? ꯁꯅꯥ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯏꯃꯥꯒꯤ ꯁꯅꯥ ꯁꯥꯕꯅꯤ, ꯃꯆꯥ ꯑꯃ. ꯇꯣꯝꯕꯤ ꯍꯔꯥꯎꯖꯅ, ꯏꯁ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ. ꯏꯃꯥꯕꯨ ꯄꯥꯝꯖꯔꯕ? ꯃꯁꯤꯗꯤ ꯏꯃꯥ ꯌꯥꯝꯅ ꯄꯥꯝꯖꯔꯦ. ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯕꯤꯕꯗꯤ ꯉꯝꯗ꯭ꯔꯦ ꯏꯃꯥ. ꯃꯊꯪꯗ ꯑꯃꯨꯛ ꯆꯥꯎꯅ ꯁꯥꯒꯦ. ꯍꯦꯔꯥ, ꯃꯁꯤ ꯌꯥꯔꯦ, ꯆꯥꯎꯃꯟꯈ꯭ꯔꯦ. ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ, ꯑꯗꯣ ꯉꯥꯏꯈꯣ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯁꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯏꯃꯧꯒꯤ ꯀꯥꯏꯊꯣꯛꯈꯤꯕ ꯂꯤꯛꯇꯣ ꯑꯣꯏꯅ ꯁꯥꯕꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯊꯧꯕ ꯇꯞꯅ, ꯑꯗꯨꯁꯨ ꯁꯥꯔꯦ ꯏꯃꯥ. ꯁꯥꯔꯦ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ. ꯃꯥꯒꯤ ꯍꯥꯟꯅꯗꯒꯤ ꯁꯅꯥ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯁꯟ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯁꯥꯔꯕꯅꯤ. ꯌꯥꯝꯅ ꯍꯥꯞꯄꯗꯤ ꯉꯝꯗ꯭ꯔꯦ, ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯍꯥꯏꯗꯅ. ꯇꯣꯝꯕꯤ ꯍꯔꯥꯎꯖꯅ, ꯏꯆꯥꯅ ꯑꯁꯨꯝꯅ ꯃꯊꯪ ꯍꯣꯠꯅꯔꯛꯄꯁꯦ ꯏꯃꯥ ꯄꯦꯜꯂꯦ. ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥ, ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯀꯔꯤꯅꯣ? ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏ. ꯑꯌꯤꯡꯕꯤꯗꯣ ꯂꯧꯕꯤꯔꯨꯕꯗ ꯍꯧꯖꯤꯛꯇꯤ ꯄꯤꯔꯛꯑꯗ꯭ꯔꯥ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯄꯤꯔꯛꯂꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯧꯕ ꯆꯠꯅꯤꯡꯉꯤ. ꯑꯩꯉꯣꯟꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ. ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯉꯤ ꯏꯃꯥ. ꯏꯕꯨꯡꯉꯣ, ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯂꯧꯕꯤꯔꯨꯔꯁꯤꯔꯥ? ꯍꯣꯏ. ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ. ꯍꯌꯦꯡ ꯆꯠꯂꯒ ꯂꯧꯔꯨꯔꯁꯤ. ꯑꯗꯣ ꯏꯃꯥ, ꯄꯤꯔꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯅꯪꯉꯣꯟꯗ ꯉꯁꯤꯗꯤ ꯋꯥ ꯍꯥꯏꯒꯦ. ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯃꯛꯄ ꯋꯥꯅꯤ. ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥ? ꯏꯃꯥꯅ ꯏꯃꯧꯕꯨ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯏꯃꯧꯗꯣ ꯌꯥꯔꯦ, ꯆꯠꯁꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯄꯨꯔꯒ ꯆꯠꯈꯤꯅꯕ ꯍꯥꯏꯕꯅꯤ. ꯏꯃꯥ, ꯃꯗꯨꯗ ꯏꯃꯥꯅ ꯄꯨꯔꯛꯇꯕꯅꯤ. ꯏꯃꯧꯗꯣ ꯂꯥꯛꯂꯒ ꯏꯆꯥꯅ ꯑꯍꯣꯡꯕ ꯂꯩꯇ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅ. ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯂꯩ. ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯃꯇꯝ ꯈꯔ ꯌꯨꯝꯗ ꯁꯧꯁꯤꯟꯅꯕ ꯁꯥꯔꯒ ꯂꯩ. ꯅꯪꯒꯤ ꯐꯤꯕꯝ ꯍꯣꯡꯂꯛꯄ꯭ꯔꯥ ꯍꯣꯡꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯃꯧꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕꯗꯣ ꯃꯥꯏ ꯄꯥꯛꯂꯦ. ꯑꯁ, ꯏꯃꯥ ꯍꯣꯏꯁꯤꯗꯤꯕ. ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯍꯥꯟꯅꯗꯧꯅ ꯇꯧꯔꯝꯒꯅꯤ. ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯦ. ꯃꯥ ꯀꯥꯏꯅꯔꯅꯤ ꯍꯥꯏꯗꯅ ꯑꯌꯤꯡꯕꯤꯒ ꯏꯃꯥꯒ ꯇꯣꯏꯅ ꯎꯟꯅꯩ. ꯅꯪꯒꯤ ꯑꯍꯣꯡꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯤ. ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ. ꯃꯥꯁꯨ ꯌꯨꯝꯗ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯗ ꯑꯩꯅꯅꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯈꯪꯈꯤꯒꯦ ꯍꯥꯏꯅ ꯉꯥꯏꯕꯅꯤ. ꯏꯃꯥꯒ ꯅꯃꯧꯒꯅ ꯑꯩꯁꯦ ꯐꯖꯅ ꯑꯣꯠꯂꯦꯗꯅ. ꯑꯣꯠꯄꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕꯁꯦ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯃꯥ.
ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯁꯨꯕ ꯇꯜꯂꯤ, ꯁꯨꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯍꯦꯛ ꯈꯥꯏꯅꯈꯤꯕꯗꯒꯤ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯑꯇꯟꯕꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯣ ꯅꯪꯅ ꯏꯃꯧꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯏꯃꯥ, ꯅꯪꯅ ꯏꯃꯧꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯍꯣꯡꯗꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯔꯝꯒꯅꯤ꯫ ꯍꯣꯡꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯍꯦꯟꯅ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯇꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯏ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯒ, ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯅꯥꯗ ꯆꯦꯜꯂꯤꯕ ꯁꯅꯥꯁꯤ꯫ ꯊꯧꯕꯅ, ꯑꯩꯗꯤ ꯅꯍꯥ ꯃꯈꯩ ꯃꯨꯟꯅꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ, ꯁꯤꯕꯨ ꯁꯅꯥꯔꯣ ꯏꯃꯥ? ꯃꯥꯅꯦ ꯃꯥꯅꯦ, ꯁꯅꯥ ꯑꯁꯦꯡꯕꯅꯤ꯫ ꯏꯃꯥꯗꯤ ꯀꯗꯥꯏꯗꯒꯤ? ꯑꯩꯅ ꯁꯥꯈꯤꯕꯁꯨ ꯂꯩꯇꯦ, ꯑꯩꯅ ꯁꯥꯕꯗꯤ ꯉꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨꯔꯣ ꯏꯃꯧꯅꯅꯦ ꯃꯄꯥꯝꯗ ꯂꯩꯔꯒ ꯐꯤ ꯁꯥꯗꯨꯅ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯇꯨꯡꯁꯤꯜꯂꯒ ꯁꯥꯕꯤꯔꯛꯄ꯫ ꯊꯧꯕ ꯉꯛꯅ, ꯑꯌꯤꯡꯕꯤꯅ, ꯑꯩꯅꯗꯤ ꯌꯥꯗꯕꯅꯤ, मागी ओइना साव हाइबनी अदुदा माना यादे मागीदी नंगना अदुम साजनी इमागी हाना सादुइनी हाइदना हाइरिबनी इमा नुसिद्रा आइगी इमौसे आइदी हयेंग हाइबदा वारबनी इमा युमसिदा लैजद्रबसु युमसिगी होनबा खंजबदि लेप्ते इमा अदुनने आइना नहावाई नुबी थिजलगे हाइदो ओ हौजिक्तदा नंगना अचुंबा सारइबा वादो हाइरगा ममा मचादो नोकमिनै सोमदना अयिंबी हराव हराव चाक थोंदुना ले ममा चंगक्तुना बेमा कई हाइगे मा करी थोंजिले nga oina thongi ima kadaidagi nga kaithelege aina thoga leirubani kainune haisibo ayingbi noktuna kaidorage ma yumsida hek lakpadagi kari chasige kari chaningi hangbada sukhum khumdam chaksina chaboi chadaboi tawba nangna nga leiruriba ngasidi nga chaninga pa ima adugini kari leirage chana nga chaninga isibo sum chaning ba yadro ima yai aduda maram ama leiramgadaba manba khangkraponi akhoi mase ichana nungairi si kainu hayuni imada ngasi yungi imana angang thaduna pawa machila ame kari haire ino na nempokna iya nupado hana dawna amuk tawri haibro mabu phare haibaduba nate da ima nate ba akhoi magi wakhal sidiba adudi kari pauchila ino hayengse tamoga tawraga ai loba lakani hai asengboro ichana haiduba hoi ima tamona loba chalase haina yamna kana haire hai ichabudi nungdi nushiriba jani dana aying bido momon tawi mamana makha taduna ngasi kogla asu yabadubu ngasi di numit phate hai ima hoine chumine ngasi di numit phate ima imagi mawongse aibu yamna jalhaning bagi waraba jalhaning bagi nateni nangna jajaning bado imana uba mamagi waduda aying binoi mamado makha taduna adudi hayengse mama machagi chakto sida hapasi hoima chaka chaminaraga ningthina hananaba aduna pharani nang ta chawda hayeng anta nane patagi nga chawba ma phananaba ima hairukige hairuro ima asumna mapuroi bana lawba laklani haibada aying bisu yamna harau jarami mathangi numita mama machana aying bibu kaurure asumna hana nate imung ase khatna chainaba yaudana migi maral tondana areiba khara aduna penthokna mingondagi pusindana kokta matha saba lumba phaduna yamna nungsinana leiba haibadu oirami aying bisu mapuroi bana suba khak ngaiduna leite mana ngamba mateng mayam ama pangsinduna punna hotnaminarami imung ase yamna nungsinana ingna chikna panba haibadu oirami